ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯉꯥꯡꯒ ꯂꯨꯍꯣꯡꯕꯤ ꯂꯥꯏꯖ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯏꯆꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯟꯗ ꯅꯨꯄꯤ ꯑꯃꯈꯛ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯦꯡꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯁꯨ ꯃꯥꯜꯂꯝꯃꯤ꯫ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯄꯅ ꯃꯥꯒꯤ ꯆꯣꯏꯖꯥꯏꯅꯔꯕ ꯁꯝꯂꯥꯡ ꯑꯗꯨ ꯍꯥꯏ ꯍꯨꯝꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯥꯏꯖ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯩꯇꯨꯝꯅ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯏꯁꯤꯡ ꯃꯔꯤꯛ ꯈꯔ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗ ꯆꯣꯡꯈꯤꯔꯝꯃꯤ꯫ ꯂꯥꯏꯖ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ, "ꯀꯅꯥꯅꯣ ꯂꯩꯇꯨꯝ ꯊꯣꯝꯃꯛꯏꯁꯦ? ꯎꯁꯤꯠꯇꯕꯩ ꯋꯥꯔꯣ ꯍꯥ? ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯑꯣ!" ꯃꯥꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯊꯣꯔꯛꯂꯒ, "ꯑꯣ ꯊꯣꯛꯆꯔꯛꯑꯦ ꯊꯣꯛꯆꯔꯛꯑꯦ ꯂꯥꯏꯖ ꯏꯕꯦꯝꯃ." ꯂꯥꯏꯖꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ, "ꯅꯤꯡꯊꯤ, ꯅꯪ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯁꯤꯅꯤ, ꯏꯈꯠ ꯍꯦꯛ ꯈꯠꯆꯤꯟꯅꯔꯗꯅ." "ꯅꯠꯇꯦ, ꯇꯨꯔꯦꯜ ꯃꯄꯥꯁꯤꯗ ꯅꯇꯣꯝꯇ ꯎꯡꯉꯒ ꯅꯨꯄꯥ ꯀꯥꯏꯅꯕꯒꯤ ꯃꯑꯣꯡꯗ ꯐꯝꯃꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ?" ꯂꯥꯏꯖ ꯁꯥꯎꯔꯥꯡꯅꯅ, "ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯅꯤ ꯑꯩꯅ ꯇꯨꯔꯦꯜꯁꯤꯗ ꯉꯥ ꯐꯥꯅꯅꯕ ꯍꯥꯏꯗꯅ ꯆꯥꯛꯀ ꯆꯥꯗꯈꯩ ꯂꯥꯛꯏꯁꯦ. ꯑꯗꯨꯒ ꯌꯦꯡꯉꯨ, ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯥꯈꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯐꯥꯗ꯭ꯔꯤ. ꯁꯤꯗꯗꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅꯅꯦ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯍꯦꯛ ꯂꯩꯊꯣꯛꯄꯅꯤꯗꯅ." "ꯑꯗꯨꯕꯣꯕ, ꯉꯥ ꯐꯥꯕ ꯐꯥꯗꯕ ꯑꯗꯨꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯗꯥꯎꯅꯤ. ꯉꯁꯤꯁꯦ ꯈꯔ ꯐꯠꯇꯕ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤ ꯑꯣꯏꯔꯝꯒꯅꯤ." ꯇꯟꯖꯥꯗꯨꯗ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯦꯡ ꯑꯣꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯉꯥ ꯃꯌꯥꯝ ꯑꯃ ꯆꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯔꯥꯎꯅ ꯂꯥꯏꯖꯅ ꯅꯣꯛꯂꯒ, "ꯍꯩꯃꯥ, ꯅꯤꯡꯊꯤ, ꯉꯥꯅꯦ!" ꯅꯤꯡꯊꯤꯁꯨ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯒ, "ꯑꯌꯥ, ꯇꯨꯡꯍꯟꯕꯤꯅꯤ ꯁꯤꯗꯤ!" ꯂꯥꯏꯖꯅ ꯊꯤꯟꯊꯕ ꯇꯧꯗꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯊꯔꯒ ꯉꯥꯁꯤꯡ ꯑꯗꯨ ꯃꯥꯅ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯐꯥꯔꯝꯃꯤ꯫ ꯅꯤꯡꯊꯤꯁꯨ ꯐꯅꯦꯛ ꯑꯗꯨ ꯈꯔ ꯀꯧꯅ ꯁꯦꯠꯂꯒ ꯇꯨꯔꯦꯜ ꯑꯗꯨꯗ ꯐꯟ ꯆꯣꯡꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯆꯣꯡꯊꯔꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥꯁꯤꯡ ꯑꯗꯨ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ, "ꯑꯌꯥ, ꯅꯤꯡꯊꯤ, ꯅꯪꯁꯤꯗꯤ ꯈꯔ ꯊꯞꯅ ꯀꯨꯝꯊꯔꯛꯎ ꯌꯥꯗ꯭ꯔꯣ? ꯃꯊꯣꯡ ꯌꯥꯝ ꯆꯥꯗꯦꯍꯦ, ꯉꯥꯁꯦ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ." "ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯃꯇꯨꯡ ꯇꯧꯔꯔꯣꯏ." "ꯅꯪꯁꯤꯗꯤꯕ." ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯍꯔꯥꯎꯅ ꯉꯥꯗꯣ ꯉꯥꯏꯍꯥꯛ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯂꯥꯏꯖꯅ ꯃꯥꯒꯤ ꯇꯨꯡꯒꯣꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯉꯥ ꯑꯗꯨ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯅꯤꯡꯊꯤꯅ, "ꯀꯩꯅꯣ ꯏꯕꯦꯝꯃ, ꯅꯪꯅ ꯉꯥꯗꯣ ꯑꯃꯐꯥꯎ ꯎꯗꯕꯩ ꯃꯑꯣꯡꯗ ꯌꯦꯡꯉꯒ ꯅꯣꯛꯏꯗꯨꯅ?" "ꯍꯣ ꯑꯗꯨꯕꯨꯔꯣ, ꯑꯩꯒꯤ ꯁꯤꯟꯐꯝꯁꯤꯅ ꯉꯥ ꯐꯥꯕꯤ ꯑꯣꯏꯕꯒꯤꯔ ꯀꯩꯅꯣ ꯈꯪꯗꯦ. ꯉꯔꯥꯡ ꯃꯪꯗ ꯑꯩꯅ ꯐꯥꯕ ꯉꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯉꯥ ꯂꯥꯕ ꯑꯃꯅ ꯈꯪꯍꯧꯗꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯄꯥꯈꯪ ꯑꯃ ꯑꯣꯟꯊꯣꯔꯛꯄꯩ ꯋꯥꯅꯤꯁꯦ. ꯑꯗꯨꯒꯅꯦ, ꯃꯥꯅ ꯑꯩꯒꯤ ꯈꯨꯠꯁꯦ ꯄꯥꯏꯔꯒ ꯌꯥꯝꯅ ꯐꯖꯔꯕ ꯃꯐꯝ ꯑꯃꯗ ꯄꯨꯕꯤꯔꯒ ꯀꯣꯏꯕ ꯆꯠꯃꯤꯟꯅꯔꯝꯃꯤ. ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯉꯥꯗꯣ ꯌꯦꯡꯂꯒ ꯑꯣꯜꯂꯛꯀꯗ꯭ꯔꯥꯅ ꯈꯜꯂꯤꯕ." ꯅꯤꯡꯊꯤꯅ ꯂꯥꯏꯖꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯏꯜꯂꯒ, "ꯃꯁꯤꯗꯤꯕ, ꯖꯨꯒꯣꯠ ꯋꯥꯌꯣꯡ ꯆꯥꯗꯕ ꯋꯥ ꯉꯥꯛꯇ ꯍꯦꯛ ꯉꯥꯡꯊꯣꯔꯛꯑꯦ. ꯅꯣꯡꯃꯗꯁꯨ ꯑꯣꯏꯒꯗꯕ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯅꯤꯗ, ꯑꯗꯨꯗꯤ ꯅꯠꯇꯦ. ꯃꯊꯣꯡ ꯆꯥꯗꯦꯍꯦ ꯅꯪꯁꯤꯗꯤ." ꯇꯟꯖꯥ ꯑꯗꯨꯗ ꯁꯟ ꯒꯥꯔꯤ ꯊꯧꯕ ꯄꯥꯈꯪ ꯑꯗꯨꯅ, "ꯍꯩ, ꯑꯉꯥꯎꯕꯤ ꯑꯅꯤ, ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯆꯠꯀꯦꯗꯤ ꯅꯤꯡꯗ꯭ꯔꯗꯅ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯍꯦꯛꯇ ꯆꯠꯂꯒ ꯂꯩꯔꯝꯒꯅꯤ. ꯁꯟ ꯒꯥꯔꯤꯁꯤꯅ ꯇꯛꯈꯥꯏꯌꯨ ꯍꯥꯏꯕ꯭ꯔꯣ?" ꯑꯅꯤꯗꯨ ꯅꯣꯛꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯁꯟ ꯒꯥꯔꯤ ꯊꯧꯔꯤꯕ ꯄꯥꯈꯪ ꯁꯅꯥꯖꯥꯎꯗ ꯌꯦꯡꯂꯒ, "ꯍꯦ, ꯇꯥ ꯁꯅꯥꯖꯥꯎ ꯄꯨꯛꯆꯥꯎꯕ, ꯅꯕꯨꯛꯇꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯪꯒꯦꯔꯣ? ꯑꯩꯅ ꯂꯝꯕꯤ ꯃꯌꯥꯏꯗ ꯆꯠꯅꯤꯡꯉꯦ ꯆꯠꯅꯤ, ꯃꯇꯥꯏꯗ ꯆꯠꯅꯤꯡꯉꯦ ꯀꯨꯁꯤ, ꯑꯩꯒꯤ ꯑꯄꯥꯝꯕ. ꯍꯥꯏꯕꯗꯤ ꯂꯝꯕꯤꯁꯦ ꯅꯪꯒꯤꯁꯨ ꯑꯩꯒꯤꯁꯨ ꯃꯌꯥꯝꯒꯤꯅꯦ ꯍꯥꯏꯕ." "ꯍꯩꯃꯥ, ꯁꯤꯗꯤ ꯄꯨꯔꯥ ꯃꯇꯥ ꯑꯃꯒꯤ ꯂꯩꯁꯥꯕꯤꯅꯤꯗꯅ." "ꯇꯥ ꯁꯅꯥꯖꯥꯎ, ꯅꯕꯨꯛꯇꯣ ꯊꯥ 9 ꯁꯨꯗ꯭ꯔꯤꯀꯥꯟꯗ ꯑꯝꯇꯪ ꯂꯧꯊꯣꯛꯑꯣꯀꯣ. ꯅꯕꯨꯛꯇꯣ ꯁꯦꯟꯅꯕꯤꯅꯕ ꯏꯅꯝꯃ ꯑꯃ ꯂꯩꯍꯧꯗ꯭ꯔꯕꯗꯤꯅꯦ ꯍꯌꯦꯡꯋꯥꯏ ꯕꯦꯔꯥ ꯀꯥꯟꯅꯅꯤ." ꯁꯅꯥꯖꯥꯎꯗꯨꯅ ꯁꯥꯎꯔꯥꯡꯅꯅ ꯁꯟ ꯑꯗꯨꯗ ꯈꯔ ꯊꯨꯅ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯂꯤꯒꯤ ꯆꯩ ꯑꯗꯨꯅ ꯀꯜꯂꯒ, "ꯀꯌꯥꯗ ꯎꯁꯤꯠ ꯊꯧꯑꯣꯏꯈꯤꯗ꯭ꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡ!" ꯑꯅꯤꯗꯨꯗꯤ ꯊꯧꯁꯥꯗꯅ ꯃꯌꯥꯗꯣ ꯍꯤꯒꯠꯇꯨꯅ ꯅꯣꯛꯍꯧꯏ꯫ ꯅꯤꯡꯊꯤꯅ, "ꯑꯦ ꯂꯥꯏꯖꯥ, ꯑꯩꯈꯣꯏ ꯉꯥ ꯊꯣꯡꯍꯧꯏ. ꯑꯩꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤ. ꯅꯪꯗꯣ ꯆꯥꯛ ꯆꯥꯔꯨꯔꯁꯦꯅ ꯀꯧꯕ ꯂꯥꯛꯄꯅꯦ. ꯅꯣꯏ ꯃꯥꯅ ꯅꯪꯗꯤ ꯇꯨꯔꯦꯜꯗ ꯉꯥ ꯐꯥꯕ ꯆꯠꯈꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯪꯕꯨ ꯀꯧꯕ ꯂꯥꯛꯈꯤꯕꯅꯦ. ꯑꯗꯣ ꯑꯩꯈꯣꯏꯗ ꯄꯨꯟꯅ ꯆꯥꯈ꯭ꯔꯁꯦ." "ꯅꯣꯏ ꯃꯥꯒꯤꯕꯨꯗꯤ ꯑꯩꯅ ꯈꯔ ꯇꯦꯡꯀꯣꯠꯇ ꯊꯤꯟꯕꯤꯔꯝꯃꯕꯅꯦ." ꯂꯥꯏꯖ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯂꯒꯕꯨ ꯀꯩꯒꯤ ꯆꯥꯗꯕꯅꯣ? ꯏꯕꯦꯝꯃ, ꯅꯪꯅ ꯀꯧꯔꯛꯇ꯭ꯔꯕꯁꯨ ꯑꯍꯥꯎꯕꯕꯨ ꯊꯣꯡꯂꯕꯗꯤꯅꯦ ꯑꯩꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯁꯤꯅꯤ." "ꯏꯁ, ꯏꯟꯁꯥꯡ ꯃꯅꯝ ꯌꯥꯝꯅ ꯈꯪꯕ ꯍꯩꯁꯤꯡꯕꯒꯤ ꯃꯑꯣꯡꯅꯤꯅꯦ."
ꯂꯥꯏꯖꯅ ꯃꯌꯥꯗꯨ ꯈꯤꯒꯠꯂꯒ ꯑꯧ ꯑꯩꯈꯣꯏꯗꯤ ꯈꯔ ꯍꯩꯁꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯁꯦ ꯃꯃꯥ ꯃꯄꯣꯛꯇ ꯍꯨꯏ ꯑꯣꯏꯅ ꯄꯣꯛꯑꯝꯒꯅꯤ ꯑꯗꯨꯅꯅꯤ ꯃꯅꯝꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯤꯁꯦ ꯗꯥꯔꯤꯁꯤꯗ ꯐꯝꯃꯝꯃꯨꯀꯣ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯆꯥꯁꯤ ꯑꯩ ꯄꯨꯊꯣꯔꯛꯑꯒꯦ ꯑꯁ ꯈꯣꯡ ꯈꯨꯠꯁꯤ ꯐꯥꯎꯗꯤ ꯍꯥꯝꯊꯣꯛꯈꯤꯁꯤꯗꯅ ꯑꯗꯨꯒ ꯆꯥꯁꯤ ꯏꯃꯣꯠ ꯃꯣꯠꯈꯩ ꯃꯍꯤꯛꯀ ꯂꯣꯏꯅ ꯆꯪꯗꯅ ꯑꯍꯥꯎꯕ ꯆꯥꯕ꯭ꯔꯕꯨ ꯆꯠꯂꯣꯍꯦ ꯃꯣꯠꯂꯤꯁꯦ ꯈꯨꯠ ꯅꯠꯇꯤꯌꯦ ꯈꯣꯡꯅꯤ ꯁꯦꯡꯅ ꯈꯨꯠ ꯍꯥꯝꯇꯣꯛꯑꯒ ꯆꯥꯔ ꯂꯣꯏꯔꯦ ꯀꯩꯒꯤ ꯃꯍꯤꯛ ꯆꯪꯕꯅꯣ ꯀꯣꯟꯅ ꯍꯥꯝꯃꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯥꯏꯖꯅ ꯍꯩꯃꯥ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯁꯤ ꯅꯨꯄꯤꯁꯦ ꯐꯔꯦ ꯉꯥꯁꯤ ꯑꯗꯨꯝ ꯃꯁꯤꯡ ꯊꯤꯒꯦ ꯏꯅꯦ ꯊꯕꯥꯗ ꯈꯔ ꯌꯣꯟꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗꯨꯗ ꯃꯥꯒꯤ ꯇꯨꯡꯒꯣꯜꯗ ꯌꯥꯎꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨ ꯍꯩꯗꯣꯛꯇꯨꯅ ꯃꯁꯤꯡ ꯊꯤꯕ ꯍꯧꯔꯝꯃꯤ ꯇꯨꯡꯍꯟꯕꯤꯁꯤꯅ ꯏꯌꯥꯝꯕ ꯌꯥꯝꯕ ꯃꯥꯜꯂꯤ ꯇꯧꯔꯤꯁꯦ ꯑꯦ 1 2 3 4 ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃꯈꯛ ꯃꯥꯒꯤ ꯃꯥꯡꯑꯣꯏꯅꯅ ꯅꯤꯡꯒꯥꯡ ꯐꯝꯗꯔꯛꯂꯒ ꯄꯨꯛꯂꯥꯎꯕꯤ ꯑꯃ ꯌꯥꯎꯕꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯇꯛ ꯇꯛ ꯊꯦꯡꯂꯒ 1 2 3 ꯄꯨꯛꯂꯥꯎꯕꯤꯁꯤꯗꯤ 3 ꯈꯛꯇ ꯂꯥꯏꯖꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯁꯕꯥꯟ ꯐꯖꯕ ꯍꯦꯛ ꯌꯦꯡꯕꯗ ꯂꯩꯁꯥꯕꯤꯁꯤꯡꯅ ꯀꯦꯟꯅꯒꯗꯕ ꯁꯛꯇꯥ ꯆꯦꯟꯕ ꯅꯨꯄꯥ ꯑꯃꯈꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯂꯥꯏꯖꯗꯨ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗꯨꯗ ꯌꯦꯡꯂꯒ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯛꯄ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯁꯨꯒꯠꯂꯒ ꯑꯣꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯅꯣꯏꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯃꯤꯠꯇ ꯂꯥꯏꯐꯗꯤꯕꯤ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯣ ꯅꯨꯄꯥꯗꯨ ꯅꯣꯛꯂꯒ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗ ꯇꯩꯔꯤꯕ ꯂꯩꯈꯣꯝꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯂꯩꯈꯣꯝ ꯄꯛꯏ ꯁꯛꯍꯦꯟꯕꯤ ꯂꯩꯁꯥꯕꯤ ꯂꯥꯏꯖꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯑꯣꯏ ꯃꯤ ꯂꯩꯁꯥꯕꯤꯒꯤ ꯃꯃꯥꯏꯁꯤꯗ ꯇꯥꯞ ꯇꯥꯞꯀ ꯄꯥꯏꯔꯗꯅ ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯁꯦꯛꯂꯥꯎ ꯊꯥꯖꯤꯜꯂꯛꯀꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯂꯒ ꯀꯩꯅꯣ ꯅꯁꯩ ꯐꯖꯈꯩ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯉꯤꯗꯨꯕꯣ ꯂꯩꯈꯣꯝ ꯄꯛꯂꯕꯁꯨ ꯅꯃꯥꯏꯗꯨ ꯌꯦꯡꯕꯗ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎ ꯃꯒꯨꯟ ꯌꯥꯝ ꯂꯩꯀꯣ ꯂꯥꯏꯖꯅ ꯈꯨꯗꯣꯝꯕꯤꯗꯨ ꯆꯤꯡꯂꯒ ꯑꯣꯏ ꯑꯩꯁꯦ ꯆꯍꯤ 16 ꯁꯨꯔꯕꯅꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯄꯪꯂꯛꯇ ꯌꯥꯕ ꯃꯤꯔꯣ ꯑꯩꯁꯦ ꯑꯦ ꯅꯪꯗꯤ ꯆꯍꯤ 16 ꯈꯛꯇ ꯁꯨꯗ ꯉꯥꯏꯔꯤꯕ ꯑꯗꯨꯗꯤ ꯑꯩꯅ ꯍꯜꯂꯤ ꯀꯩꯅꯣ ꯋꯥꯡꯕꯁꯨ ꯑꯩꯅ ꯍꯦꯜꯂꯤꯁꯤꯗꯤ ꯅꯪꯗꯤ ꯑꯩꯒ ꯌꯦꯡꯅꯕꯗ ꯀꯛꯆꯤꯡꯃꯨꯛꯇꯅꯤ ꯑꯗꯨꯛ ꯌꯥꯝ ꯄꯤꯛꯄ ꯅꯍꯥꯛꯄꯨ ꯅꯨꯄꯤꯔꯣ ꯄꯤꯛꯇ꯭ꯔꯨꯕꯤ ꯂꯥꯏꯖ ꯁꯥꯎꯔꯥꯡꯅꯅ ꯑꯣꯏ ꯅꯪꯅ ꯋꯥꯡꯕ ꯍꯦꯜꯂꯒ ꯌꯥꯝꯅ ꯑꯔꯤꯕ ꯁꯥꯔꯛꯀꯅꯨ ꯅꯁꯛꯇꯨꯗꯤ ꯌꯦꯡꯕꯗ ꯑꯉꯥꯡꯅꯤ ꯑꯗꯨꯝ ꯈꯪꯉꯤ ꯋꯥꯡꯕꯗꯨꯁꯨꯅꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕꯒꯤ ꯋꯥꯅꯤ ꯆꯤꯆꯦ ꯀꯧ ꯑꯩꯗꯤ ꯆꯍꯤ 38ꯅꯤ ꯑꯩꯅ ꯍꯜꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯗꯗꯥ ꯑꯃꯨꯛ ꯀꯧꯔꯛꯎꯗꯅ ꯊꯃꯣꯏꯁꯦ ꯃꯍꯤ ꯂꯥꯡꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯌꯥ ꯀꯌꯥꯗ ꯎꯁꯤ ꯊꯧꯏꯗ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯁꯝꯗꯨ ꯐꯣꯏꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯒꯠꯂꯒ ꯑꯌꯥ ꯍꯤꯡꯆꯥꯕꯤ ꯊꯥꯗꯣꯛꯑꯣ ꯑꯁꯦꯡꯀꯤ ꯐꯣꯏ ꯂꯥꯏꯖꯁꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯅꯤꯡꯊꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯆꯥꯎꯕꯅ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯈꯥꯝꯇꯣꯛꯂꯝꯃꯤ ꯍꯩꯃꯥ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯝꯃꯤꯁꯤꯅ ꯏꯆꯦ ꯂꯥꯏꯖꯥ ꯊꯥꯗꯣꯛꯑꯣ ꯀꯩꯅꯣ ꯂꯋꯥꯏꯒ ꯇꯥꯡꯕ ꯇꯥꯔꯦ ꯄꯥꯈꯪꯁꯦ ꯅꯤꯡꯊꯤꯕꯤꯁꯨ ꯊꯣꯔꯛꯂꯗꯨꯅ ꯇꯧꯅꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯄꯨꯊꯣꯔꯛꯂꯤꯕ ꯆꯥꯛ ꯑꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯅꯝꯂꯒ ꯂꯥꯏꯖꯕꯨ ꯈꯥꯝꯇꯣꯛꯂꯝꯃꯤ ꯀꯩꯅꯣ ꯂꯥꯏꯖꯥ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒꯤ ꯃꯃꯥꯟꯅꯕꯁꯦ ꯑꯉꯥꯡꯁꯤꯒ ꯍꯦꯛ ꯃꯥꯟꯅꯩ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯕ ꯍꯦꯟꯀꯠꯂꯛꯂꯗꯨꯅ ꯂꯥꯏꯖꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯃꯈꯨꯠ ꯑꯗꯨ ꯂꯥꯝꯂꯒ ꯀꯔꯤ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕꯅꯦꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯔꯥꯜ ꯂꯩꯔꯕ ꯑꯃꯒꯨꯝꯅ ꯃꯥꯒꯤ ꯑꯔꯣꯟꯕ ꯑꯗꯨ ꯈꯪꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯌꯥ ꯑꯗꯨ ꯍꯤꯒꯠꯂꯒ ꯀꯔꯦꯝꯅꯅ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯃꯔꯩ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯅꯣꯛꯁꯤꯜꯂꯛꯂꯝꯃꯤ ꯂꯥꯏꯖꯗꯤ ꯇꯤꯟꯕꯤ ꯀꯥꯡꯈ꯭ꯔꯦ ꯅꯤꯡꯊꯤꯅ ꯂꯥꯏꯖꯥ ꯅꯪꯕꯨ ꯑꯝꯇ ꯐꯥꯊꯧ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯁꯨꯃꯥꯡꯗ ꯃꯨꯛꯅꯥ ꯁꯥꯟꯅꯔꯝꯃꯤꯁꯤꯕꯣ ꯂꯥꯏꯖꯅ ꯈꯔ ꯐꯥꯊꯔꯒ ꯏꯁ ꯉꯔꯥꯡꯒꯤ ꯉꯈꯥꯃꯥꯅ ꯑꯩꯉꯣꯟꯗ ꯑꯍꯜ ꯑꯔꯤꯕ ꯄꯥꯈꯪꯒ ꯁꯥꯔꯗꯅ ꯏꯔꯥꯡꯒ ꯇꯧꯁꯤꯜꯂꯛꯇꯅ ꯆꯥꯎꯕꯅ ꯃꯃꯥꯟꯅꯕꯗꯨꯗ ꯌꯦꯡꯂꯒ ꯏꯇꯥꯎ ꯅꯪꯁꯨ ꯃꯇꯥꯡꯗꯤ ꯆꯥꯗꯦꯍꯦ ꯅꯨꯄꯥꯗꯨ ꯃꯌꯥꯗꯨ ꯈꯤꯒꯠꯂꯒ ꯀꯅꯥꯅ ꯈꯪꯅꯤ ꯑꯩꯗꯤ ꯄꯤꯛꯄꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯕꯣꯏ ꯅꯤꯡꯉꯨꯔꯦ ꯏꯁꯤꯁ ꯅꯨꯄꯤꯁꯤꯕꯨ ꯄꯤꯛꯏ ꯅꯨꯄꯥꯅ ꯍꯦꯟꯅ ꯆꯥꯎꯕ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅꯕꯨ ꯅꯨꯄꯥꯅ ꯂꯣꯏꯅ ꯆꯍꯤ ꯍꯜꯂꯝꯒꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯅꯪꯒꯤ ꯏꯔꯥꯡꯗꯣ ꯅꯁꯥ ꯍꯥꯟꯅ ꯆꯍꯤ ꯍꯪꯉꯒ ꯇꯧ ꯑꯩ ꯑꯣꯏꯔꯝꯕꯒꯤ ꯐꯕꯅꯤꯀꯣ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯗꯤ ꯅꯁꯝꯒꯗꯣ ꯑꯝꯇ ꯌꯥꯎꯔꯣꯏ ꯅꯤꯡꯊꯤꯅ ꯅꯣꯛꯂꯒ ꯀꯝꯗꯧꯏ ꯈꯥꯕ ꯂꯛꯅ ꯈꯣꯗꯅ ꯅꯨꯄꯤꯗ ꯂꯥꯏꯖ ꯃꯃꯤꯠ ꯁꯨꯛꯇꯣꯛꯂꯒ ꯏꯁ ꯁꯛꯇꯥꯁꯤꯒ ꯈꯥꯕꯒꯁꯨ ꯀꯧꯔꯤ ꯈꯥꯕ ꯀꯧꯕ ꯃꯤꯒ ꯂꯣꯏ ꯀꯞꯄꯅꯤ ꯈꯥꯕꯅ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯕꯒꯨꯝꯅ ꯈꯥꯕ ꯀꯧꯔꯤꯕ ꯃꯤꯁꯤꯡꯁꯦ
ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯑꯩꯅ ꯁꯛ ꯐꯖꯕ ꯑꯣꯏꯔꯨꯕꯒꯤ ꯂꯥꯏꯖꯅ ꯑꯣꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯣ ꯑꯣꯏꯃ ꯑꯁꯨꯛ ꯄꯛꯇꯕ ꯑꯉꯥꯡꯁꯤꯕꯨ ꯀꯩꯅꯣ ꯀꯩꯒꯤ ꯑꯩꯒꯤ ꯊꯦꯡꯅꯍꯜꯂꯤꯅꯣꯕ ꯑꯁ ꯌꯥꯔꯦꯁꯦ ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕꯅꯤ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯪꯁꯨꯅꯦ ꯅꯣꯏꯒꯤ ꯇꯧꯒꯗꯕꯗꯣ ꯇꯧꯖꯔꯨꯔꯣ ꯑꯩꯈꯣꯏ ꯆꯥꯝꯗ ꯆꯥꯈꯤꯒꯦ ꯑꯦ ꯍꯧꯖꯤꯛ ꯄꯨꯡ 12 ꯍꯦꯜꯂꯁꯤꯐꯥꯎ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ ꯅꯣꯏꯗꯤ ꯀꯩꯗꯧ ꯂꯩꯔꯨꯏꯕ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯑꯩꯈꯣꯏ ꯐꯤꯕꯝꯁꯦ ꯉꯥ ꯐꯥꯔꯨꯕꯩꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯊꯝꯂꯤꯕ ꯆꯥꯛꯂꯣꯛ ꯑꯗꯨ ꯁꯨꯃꯥꯡꯗꯨꯗ ꯅꯤꯡꯊꯤꯖꯅ ꯏꯁꯤꯡ ꯀꯤꯛꯊꯣꯛꯂꯒ ꯊꯝꯂꯒ ꯂꯥꯛꯑꯣ ꯂꯥꯏꯖꯥ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯏꯖꯅ ꯃꯥꯒꯤ ꯉꯥꯁꯤꯡ ꯑꯗꯨ ꯇꯨꯡꯒꯣꯜ ꯑꯗꯨꯗ ꯍꯥꯞꯆꯜꯂꯝꯂꯕ ꯃꯇꯨꯡꯗ ꯅꯪ ꯆꯥꯕ ꯍꯧꯒꯦꯁꯨ ꯍꯧꯔꯝꯃꯣ ꯑꯩ ꯈꯨꯠꯁꯦ ꯑꯝꯇ ꯍꯥꯝꯗꯣꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯈꯥꯕꯗꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯆꯥꯎꯕꯅ ꯈꯥꯕꯒꯤ ꯃꯈꯖꯥꯏꯗꯨꯗ ꯈꯨꯖꯤꯟꯅ ꯁꯤꯛꯂꯒ ꯏꯕꯨꯡꯉꯣ ꯅꯥꯄꯪ ꯐꯤꯗꯥꯁꯤꯗ ꯂꯦꯡꯈꯠꯄꯤꯔꯛꯑꯣ ꯂꯩꯕꯥꯛꯇ ꯐꯝꯃꯦ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯆꯨꯔꯅꯤꯌꯦ ꯈꯥꯕꯅ ꯃꯈꯖꯥꯏꯗꯨ ꯄꯥꯏꯔꯒ ꯁꯨꯒꯠꯂꯒ ꯑꯁ ꯅꯥꯏꯍꯦ ꯀꯩꯅꯣ ꯆꯩꯔꯣꯡ ꯃꯥꯟꯕꯅ ꯈꯨꯠꯇꯨꯅ ꯍꯦꯛꯇ ꯁꯤꯛꯏꯅꯦ ꯁꯤꯛꯇ꯭ꯔꯗꯤ ꯃꯤꯠꯌꯦꯡꯅ ꯑꯃ ꯆꯤꯟꯅ ꯑꯃ ꯊꯕꯛꯅ ꯑꯃ ꯇꯧꯔꯒ ꯀꯃꯥꯏꯅ ꯕꯥꯁꯤꯁꯦ ꯐꯖꯅ ꯈꯨꯝꯕ ꯉꯝꯗꯣꯏꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯅꯪꯉꯣꯟꯗ ꯕꯥꯁꯤ ꯈꯨꯝꯕ ꯇꯥꯛꯑꯣ ꯍꯥꯏꯅꯣꯕ ꯈꯥꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯁꯛꯌꯦꯟꯁꯅꯥ ꯅꯅꯥꯏꯅꯦ ꯍꯟꯗꯛꯇꯤ ꯁꯣꯏꯍꯟꯖꯔꯔꯣꯏ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯕꯥꯁꯤ ꯈꯣꯡꯕ ꯇꯝꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯃꯥꯡꯗꯅ ꯂꯥꯏꯖ ꯑꯃꯗꯤ ꯅꯤꯡꯊꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯃꯨꯛꯅ ꯈꯥꯕ ꯍꯣꯏꯗ ꯌꯦꯡꯊꯣꯔꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯂꯥꯏꯖꯅ ꯑꯁꯤ ꯑꯉꯥꯡꯁꯤꯕꯨ ꯀꯥꯏꯗꯩꯅꯣ ꯁꯛ ꯌꯥꯝ ꯀꯦꯡꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯝꯃꯤꯅꯤꯅꯦ ꯅꯤꯡꯊꯤꯅ ꯆꯥꯛꯈꯣꯝ ꯑꯗꯨ ꯍꯨꯛꯂꯒ ꯑꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒ ꯕꯥꯁꯤ ꯈꯣꯡꯕ ꯇꯝꯃꯤꯟꯅꯕ ꯀꯥꯡꯕꯨꯅꯤ ꯑꯗꯨꯗ ꯈꯥꯕꯅꯅꯦ ꯈꯔ ꯍꯩꯇꯕ ꯍꯦꯟꯃꯟꯕ ꯑꯗꯨꯗ ꯑꯩꯈꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯈꯣꯡꯕ ꯇꯝꯒꯦꯅ ꯂꯩꯕꯅꯤ ꯉꯁꯤꯅ ꯅꯨꯃꯤꯠ 2 ꯐꯥꯔꯦ ꯂꯩꯕ ꯃꯈꯣꯏ ꯑꯅꯤ ꯕꯥꯁꯤ ꯈꯣꯡꯕꯒꯤ ꯆꯥꯡꯗꯝꯅꯕꯗ ꯁꯔꯨꯛ ꯌꯥꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯀꯟꯅ ꯑꯧꯔꯥꯏꯔꯤꯕꯅꯤ ꯑꯣ ꯁꯛꯇꯤ ꯑꯗꯨꯝ ꯌꯥꯕꯅꯤ ꯈꯥꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗꯒꯤ ꯆꯍꯤ ꯍꯜꯂꯝꯕ ꯑꯁꯤꯗꯅꯦ ꯕꯤꯠ ꯇꯦꯛꯄꯩ ꯋꯥꯅꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯁꯛꯇꯤ ꯑꯋꯥꯠꯄ ꯑꯝꯇꯦꯛ ꯂꯩꯇꯕꯅꯤ ꯀꯔꯤꯅꯣ ꯅꯍꯥꯟ ꯃꯥꯅ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯅ ꯏꯔꯥꯡ ꯍꯧꯔꯤꯕ ꯑꯩꯒꯁꯦ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯈꯥꯕꯒꯤ ꯃꯔꯝꯗ ꯍꯪꯗꯣꯏꯒꯤ ꯀꯔꯤꯅꯣ ꯄꯨꯔꯥ ꯂꯤꯂꯥ ꯑꯃꯅꯤ ꯏꯕꯦꯝꯃ ꯏꯁ ꯃꯃꯜ ꯀꯥꯍꯜꯂꯤꯕꯅꯤꯅꯦ ꯁꯛ ꯐꯖꯩ ꯍꯥꯏꯕ ꯃꯌꯥꯝꯅ ꯊꯥꯒꯠꯅꯕ ꯑꯗꯨꯗꯅꯤꯅꯦ ꯃꯥꯅ ꯁꯛ ꯌꯥꯝ ꯀꯦꯡꯉꯤꯁꯤꯗꯤ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏꯕ ꯃꯥ ꯏꯁ ꯆꯍꯤ 31 ꯁꯨꯔꯦ ꯗꯗꯥ ꯀꯧ ꯀꯩꯅꯣ ꯅꯤꯡꯊꯤꯅ ꯅꯣꯛꯂꯒ ꯀꯔꯤ 31ꯕ 18 ꯈꯛꯇ ꯁꯨꯗ ꯉꯥꯏꯔꯤꯅꯦ ꯃꯥꯗꯤꯅꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯐꯥꯎꯕ ꯆꯍꯤ ꯑꯃ ꯍꯜꯂꯤꯅꯦ ꯑꯉꯥꯡꯅ ꯑꯍꯜ ꯁꯥꯔꯛꯄꯁꯦ ꯑꯩꯗꯤ ꯆꯤꯡꯅꯗꯕ ꯉꯝꯗꯦꯀꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯅꯤꯡꯊꯤꯅ ꯂꯥꯏꯖꯒꯤ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯇꯞꯅ ꯑꯗꯨꯕꯨꯔꯣ ꯑꯉꯥꯡꯅ ꯅꯪꯉꯣꯟꯗꯒꯤ ꯍꯟꯕ ꯅꯨꯄꯤ ꯑꯃꯗ ꯑꯍꯜ ꯁꯥꯖꯜꯂꯛꯂꯕꯗꯤꯅꯦ ꯅꯨꯄꯤꯗꯣ ꯃꯥꯅ ꯄꯥꯝꯖꯩ ꯉꯥꯎꯖꯩ ꯍꯥꯏꯔꯤꯅꯤ ꯑꯗꯨꯒꯤ ꯏꯪꯒꯤꯠ ꯇꯥꯛꯏꯅꯤ ꯑꯗꯨꯅ ꯈꯥꯕꯁꯦ ꯅꯪꯉꯣꯟꯗ ꯃꯤꯠꯌꯦꯡ ꯊꯝꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯅ ꯅꯤꯡꯊꯤꯕꯨ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯏꯜꯂꯒ ꯍꯦꯔꯥ ꯆꯥꯊꯣꯛꯑꯣꯗ ꯅꯥꯞ ꯆꯥꯗꯕ ꯋꯥ ꯇꯨꯀꯠꯆꯩꯀꯣ ꯅꯤꯡꯊꯤ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯅꯤꯡꯈꯥꯡ ꯐꯝꯅ ꯇꯨꯁꯤꯜꯂꯝꯃꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕꯅ ꯃꯥꯡꯒꯣꯜꯗꯒꯤ ꯂꯥꯎꯔꯛꯏ ꯀꯩꯅꯣ ꯏꯆꯦ ꯆꯥꯛ ꯆꯥꯕꯗꯨ ꯆꯨꯝꯅ ꯆꯥꯎ ꯌꯥꯗ꯭ꯔꯣ ꯍꯥꯗꯅ ꯑꯃꯥꯏꯕ ꯑꯃꯨꯛ ꯌꯧꯅꯅꯤꯀꯣ ꯈꯥꯕꯅ ꯅꯣꯛꯂꯒ ꯆꯥꯛ ꯑꯣꯛꯇꯗꯅ ꯃꯨꯟꯅꯔꯤꯔꯣ ꯏꯆꯦ ꯅꯤꯡꯊꯤ ꯅꯣꯛꯁꯤꯟꯅꯔꯒ ꯅꯠꯇꯦꯍꯦ ꯁꯣꯝꯗ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯕ ꯑꯗꯨꯒꯤꯅꯤ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯋꯥꯔꯤꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯗ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯍꯦꯛ ꯃꯤꯠꯆꯥꯟꯅꯕꯒ ꯂꯥꯏꯖꯅ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯩꯊꯣꯛꯂꯒ ꯂꯩꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯈꯥꯕꯗꯤ ꯅꯣꯛꯐꯦꯠ ꯇꯧꯖꯔꯝꯃꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯑꯕꯨꯡꯉꯣ ꯅꯣꯏ ꯕꯥꯁꯤ ꯇꯝꯕꯗꯣ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯂꯣꯏꯗꯧꯕ ꯃꯇꯝ ꯌꯧꯔꯛꯑꯕ ꯍꯣꯏ ꯎꯄꯥꯏ ꯂꯩꯇ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨ ꯂꯥꯏꯖ ꯑꯃꯗꯤ ꯈꯥꯕꯗꯤ ꯋꯥꯈꯜ ꯇꯥꯔꯝꯗꯦ ꯂꯥꯏꯖꯅ ꯀꯩꯅꯣ ꯅꯣꯏꯅꯤꯅ ꯍꯥꯏꯅꯩꯗꯨꯅ ꯀꯩꯒꯤ ꯑꯣꯏꯅꯤ ꯏꯆꯦ ꯅꯣꯕꯥꯞ ꯍꯦꯛꯄꯒꯤ ꯋꯥꯐꯝꯅꯤꯗꯅ ꯑꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝ ꯍꯦꯛꯑꯁꯨ ꯌꯥꯕꯗꯨꯕꯨ ꯃꯤ ꯑꯉꯥꯡꯕꯁꯤ ꯑꯧꯔꯥꯏꯔꯤꯁꯤꯗ ꯌꯦꯠꯂꯨꯔꯅꯨ ꯅꯪꯅꯗꯤ ꯈꯪꯗꯗꯅ ꯉꯥꯡꯖꯔꯤꯕ ꯌꯥꯔꯗꯤ ꯉꯁꯥꯏꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯍꯦꯛꯎꯔꯅꯤ ꯏꯆꯦ ꯂꯥꯏꯖ ꯄꯥꯝꯕꯤꯗꯣ ꯌꯥꯝ ꯋꯥꯡꯕꯅꯦ ꯀꯥꯔꯒ ꯍꯦꯛꯇ꯭ꯔꯕꯗꯤ ꯀꯩꯁꯨ ꯉꯝꯃꯣꯏ ꯅꯣꯏ ꯍꯥꯏꯔ ꯋꯥꯡ ꯆꯥꯎꯕꯁꯨ ꯅꯠꯇꯦ ꯑꯅꯦꯝꯕ ꯉꯥꯛꯇ ꯑꯗꯨꯅ ꯀꯥꯏꯗꯩ ꯐꯪꯅꯤꯒꯦ ꯀꯥꯟꯅꯗꯤ ꯈꯥꯕ ꯂꯥꯛ ꯅꯣꯕꯥꯞ ꯑꯃꯅꯤꯗ ꯍꯦꯛꯎꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯌꯦꯅꯈꯥꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯂꯥꯏꯖꯅ ꯅꯤꯡꯊꯤ ꯑꯩ ꯆꯠꯂꯒꯦ ꯅꯤꯡꯊꯤꯅ ꯃꯃꯤꯠ ꯑꯗꯨ ꯐꯩꯖꯩꯅ ꯌꯦꯡꯂꯒ ꯌꯥꯝ ꯆꯠꯅꯤꯡꯉꯝꯃꯅꯤ ꯅꯪ ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤ ꯅꯌꯨꯝꯗ ꯅꯋꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯭ꯔꯣ ꯅꯣꯕꯥꯞ ꯆꯥꯃꯤꯟꯅꯈꯤꯁꯦ ꯍꯥꯏꯕ ꯀꯩꯅꯣꯅꯦ
Imai Pema, Hinchabi Yamali, Chumna them Hibasu Abudu. Nangi Wadudine, I suppose an angang of Taba. Nga Parubagi Pibam Siga, Angang among Sidasum Ikairaba. Moidi Mapinana Selagusuleram. Career Nang Wai Gaibaga Kangbra, Nahama Kaidi, Nama Itak Taklaga, Nawalo Digi Mong, the Layraga, Gahinunga Sina, Wakakanta Tarina, Yam Paktiko, Nasaktuga. Kaino, Kanano Pokjibo, Jawbana Hirapani, as the Hidden Nobabani, Mokogi Mamang the Tamnak Lami. Carbon is Nobabani Tamnak Lami, Aduga, don't leave a chapala to Tadana from Tare. Nintina Kaino, Noida Kurumo Hiro, Congratulaga, a quimang the Pomesibo. Nate, Nobab Sisu, he on a hepiri. Aduga, I could janu, Pizarre Hiro. Hera, Aibo, Pupata Batahan Ganuda, Nahankaidi. Pakna Chaganda Baduda, Charida and a Taubani. Laija, Imundagi, Compala Pukanam Talotoro, Nobab Semen and Naba. Laija Suhoi Hidden a Jankirami. Nintina Kangai Kangjinda. Haima Tumuro Su, Hiho Jane, Kabana, Yanije, Ilotoge. I see Hidden a Jankirami. Jauba Amadi Nintido Ying Naraga. Anishe Momaniko. Asi haiduna mayadu higatuna nokminne. Somdana laijana pukamadu thirikanda kanagumba machang silakpugi sahum phangmaduda madi. Ningthi oiraboi ningduna. Hanna yengdana pukamadu lauthoklaga. Ningthi phibom khumosiga angang mamangda chamina doise otho ikaizareda. Somda khabadi nokfe tawna lairibani. Laijana pukamama pairaga onthorakpada khabana magi mangda chumna leplaga lairambaduda khangpre khangna pukamadu Lemai the Tadaraga. Ima Kaino, none of them can Kangiduna. I see Hiduna Lajagi, Manak the portrait Tam the never lady but to take it. Tom Kokta, Mati Morocota, the Lotorak Lami. Lajana Kalubana Magi Hikmanak, not the lip like a latum baduda. Cabo Seran and Urubani. Adubukota Lotarak Baduda Magi Wakala do Serana Rekangabada, Amu Ikaisarakuna. Jumbo Malaram Baduda, Kanguba. Jumbo. The Yamki ready, Yarida. I see Hiram Laganigai than a Tokirami. Light is a source on a Hontoklaga. I you a cassis. I see Hidden a Pukama do Kunkatunama Panda Torak Dami, Ningtina. Kaino Pukamana Labo, the Amguiduba. Eh, Yada Doini. Assume no Baba do Melaga Makoi Maria do Jamin Rami, Ningtina. Abunga, Nakoigi Basikumbogi Jangdam Nabodubo, Nimikani Walige. Tamagi Jang the Walamkini. Kabana. Jawbody person a Hirabani Yarini. ID Hayuya Drisini. To Osira Pavokale. Karigi Adugam the Pulling Hataba Wangangino. Haitabado Hainaba Honagadabani. Soidana Nakoyani Sarugadana, my papa Moigatabani. Kabana no Laga. Hypo Hay tree. My papa Waga Pansela City, Talihe. Ningtina no Laga. Adoda Kangde. Wakal Nungaina Layraga Lori in a draw. Sina Hinanaba quite a Kanaba Hidang. Jawbana. Kainu Jeliza, Mangdana Lariduba. Wagam Tangang de Bityam Litaba Malida. Aduna did a Jawba. Adudi, Dawangin Wakaldaro. Wangin Palapadu the Kabadu Mamit Lankalaga, Yampakana Liza the Yingay. Lijana. Hera. Magi Jamjam Jabamato to the Hausawan. Maga Ganushina Busunatana. Me, Nupiko Kibadubu, I never knew I about to know. Wapamadu Taba the Kaba Wise sang Hibagum the Tapna Sora the Sang Hontare. Ngasai the game of mid Kuptana, Kabagi Momato Ying the Bending Titi. Kabagi Utorak Liba to that, no fit out like Kirami. Kaino, Kidorigate. No Babsa how trouble. I took Yamatan the Sorga Sang Hontore dubu. Kaba Papa Kana. Aduinate. Kanao say, Karanu idea and a dogony. Kanao I took a coatim like a pay dane. So Sang Hontok like a pay habidi, a young Pavadaji hair. Ningtina and you to give worry to some that laga. Hey, Yare. Ngang Bisana, Ngang the Nalerno. Loina Kazilla Patari, Sianam to Satogisi. Miki Hines a Binica Dorage. Assume the Mikukaragi Matunda Laja to Chanana Bahiduna Torami. Setauba, Sinane, Numidang or Ragano Charo. As Kaino Laja, Nangwana Pazaraga, Piramano, Nangyundo Dodum Yoloro.
ꯍꯣꯅꯦ ꯉꯁꯤꯒꯤꯗꯤꯅꯦ ꯌꯣꯜꯂꯔꯣꯏꯌꯦ 이베마 ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯂꯍꯧꯔꯣ ꯑꯗꯨꯝ ꯆꯥꯎꯕ ꯁꯤ ꯄꯨꯁꯤꯜꯂꯣ ꯆꯥꯎꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯁ ꯉꯥꯁꯤꯗꯤ ꯍꯥꯎꯔꯅꯤꯍꯦ ꯌꯥꯔꯕꯅꯤꯅ ꯑꯩ ꯄꯨꯁꯜꯂꯒꯦꯀꯣ ꯏꯆꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯆꯥꯕ ꯊꯛꯄ ꯑꯃꯗꯤ ꯄꯥꯝꯖꯈ꯭ꯔꯕ ꯂꯥꯛꯑꯣ ꯂꯥꯏꯖꯥ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯈꯥꯕꯗꯤ ꯎꯈꯣꯡ ꯑꯗꯨꯗ ꯉꯥꯊꯔꯒ ꯂꯥꯏꯖꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯂꯥꯏꯁꯤꯁꯨ ꯂꯛꯅꯔꯤꯕ ꯍꯥꯏꯕꯗꯨꯔ ꯀꯩꯅꯣ ꯑꯗꯨꯝꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤꯉꯩ ꯂꯥꯏꯖꯅ ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯈꯪꯗꯦ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯔꯛꯏ ꯂꯥꯏꯖꯅ ꯑꯣꯟꯊꯣꯔꯛꯄ ꯑꯗꯨꯗ ꯈꯥꯕꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯃꯤꯆꯤ ꯈꯠꯆꯤꯜꯂꯤ ꯂꯥꯏꯖꯅ ꯁꯨꯒꯠꯂꯒ ꯍꯩꯅꯗꯅ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯈꯥꯕ ꯊꯤꯛ ꯊꯤꯛ ꯇꯧꯗꯨꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯅꯣꯛꯊꯣꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯆꯥꯎꯕꯅ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯂꯥꯎꯅ ꯊꯥꯔꯒ ꯑꯣꯏ ꯀꯩꯅꯣ ꯑꯉꯥꯎꯕ ꯅꯪ ꯐꯖꯅ ꯉꯁꯤꯗꯤ ꯍꯤꯗꯥꯛ ꯊꯛꯇꯅ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯅꯦ ꯍꯥ ꯑꯁ ꯏꯇꯥꯎ ꯅꯪꯅ ꯉꯁꯥꯏꯗꯩꯅꯤ ꯇꯟꯖꯥ ꯂꯧꯗꯅ ꯑꯩꯉꯣꯟꯗ ꯐꯨꯔꯛꯏꯁꯦ ꯃꯊꯪꯗꯒ ꯑꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯗꯤꯅꯦ ꯅꯪ ꯌꯨꯝꯊꯛꯇꯔ ꯀꯩꯅꯣꯝꯃ ꯀꯥꯎꯈꯠꯀꯗꯕꯅꯤ ꯌꯦꯡꯉꯨ ꯅꯠꯇꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣꯕ ꯍꯥ ꯑꯦ ꯑꯩꯅ ꯀꯩꯗꯧꯔꯕ ꯈꯪꯖꯅꯗꯕꯒ ꯁꯥꯔꯛꯀꯅꯨ ꯏꯕꯨꯡꯉꯣ ꯉꯁꯥꯏꯗꯒꯤꯅꯦ ꯑꯩꯅ ꯅꯪꯁꯦ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯂꯤꯁꯦ ꯅꯠꯇꯦ ꯅꯪꯅ ꯏꯆꯦ ꯂꯥꯏꯖꯗ ꯊꯝꯂꯤꯕ ꯃꯤꯠꯌꯦꯡꯗꯨ ꯀꯩꯅꯣꯕ ꯅꯆꯦꯅꯤ ꯈꯟꯕ ꯉꯝꯗꯕꯒꯤ ꯅꯪꯒꯤ ꯃꯤꯠꯇꯣ ꯊꯨꯒꯥꯏꯖꯅꯤ ꯈꯥꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯊꯧꯁꯥꯗꯅ ꯑꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯩꯀꯩ ꯑꯔꯨꯕꯒ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯀꯌꯥꯗ ꯊꯧꯁꯥꯗ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯍꯦ ꯏꯕꯨꯡꯉꯣ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯒꯤꯗꯤꯅꯦ ꯏꯆꯦꯒꯤ ꯃꯃꯥꯟꯅꯕꯤ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯗꯧꯅ ꯈꯜꯂꯤꯕ ꯏꯆꯦꯅꯤꯅꯦ ꯅꯪꯅ ꯏꯁꯤꯁ ꯏꯔꯥꯡꯒ ꯇꯧꯁꯤꯟꯗꯅ ꯑꯇꯣꯞꯄ ꯃꯤ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯆꯥꯡꯌꯦꯡꯅꯒꯗꯕꯅꯤ ꯅꯪ ꯑꯣꯏꯔꯝꯕꯒꯤꯅꯦ ꯑꯩ ꯈꯔ ꯐꯔꯒ ꯐꯥꯊꯔꯒ ꯊꯝꯕꯤꯕꯩ ꯋꯥꯅꯤꯀꯣ ꯍꯦꯟꯖꯜꯂꯛꯑꯗꯤꯅꯦ ꯅꯪ ꯕꯥꯁꯤ ꯇꯝꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯐꯨꯅꯕ ꯑꯣꯏꯅ ꯇꯝꯕꯤꯗꯣꯏꯅꯤ ꯅꯪ ꯌꯦꯡꯉꯨ ꯈꯥꯕꯅ ꯋꯥꯟꯊꯕ ꯃꯈꯩ ꯈꯨꯔꯨꯒ ꯁꯦꯟꯗꯨꯅ ꯅꯣꯛꯂꯒ ꯀꯩꯕ ꯐꯨꯅꯕ ꯇꯝꯕꯤꯗꯣꯏꯅꯦꯕ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯇꯧꯅꯨ ꯕꯥꯁꯤ ꯈꯣꯡꯕꯗꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯜꯂꯕꯁꯨ ꯐꯨꯅꯕ ꯁꯔꯤꯠ ꯁꯔꯥꯠꯀꯤ ꯂꯝꯕꯤꯗꯗꯤꯅꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤꯀꯣ ꯅꯠꯇꯦꯅꯦ ꯅꯨꯡꯁꯤꯕ ꯐꯥꯎꯕꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯈꯥ ꯊꯥꯕ ꯅꯠꯇ꯭ꯔꯒ ꯏꯔꯦꯡꯒꯥꯗ ꯐꯥꯎꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯁꯤꯗꯤꯅꯦ ꯃꯁꯥꯅ ꯊꯃꯣꯏꯗꯒꯤ ꯐꯥꯎꯖꯔꯛꯄꯅꯤ ꯆꯥꯎꯕꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯗꯥꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯂꯒ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯈꯥꯕꯁꯨ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯒ ꯏꯆꯦ ꯂꯥꯏꯖꯁꯤ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯔꯕꯅꯤ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯣ ꯈꯛꯇꯅꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯍꯤꯡꯖꯕꯅꯤ ꯏꯊꯛ ꯏꯔꯥꯡ ꯌꯥꯎꯗꯅ ꯌꯥꯝꯅ ꯆꯝꯅ ꯂꯩꯖꯕ ꯄꯨꯟꯁꯤꯅꯤ ꯃꯥꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕ ꯃꯇꯧ ꯑꯁꯤꯅ ꯑꯩꯅ ꯃꯥꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ ꯃꯥꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯗ ꯑꯩꯅ ꯍꯦꯟꯅ ꯋꯥꯏ ꯃꯥꯒꯤ ꯃꯤꯅꯣꯛꯅ ꯑꯩꯕꯨ ꯅꯣꯛꯍꯜꯂꯤꯕꯅꯤ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯑꯃꯠꯇ ꯇꯥꯍꯟꯕ ꯑꯩ ꯄꯥꯝꯗꯦ ꯈꯥꯕ ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯑꯩꯅ ꯃꯥꯁꯤꯕꯨ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯕ ꯐꯥꯎꯕꯅꯤ ꯁꯤꯔꯥ ꯏꯇꯥꯎ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯌꯥꯝꯅ ꯂꯨꯕ ꯂꯝꯕꯤꯅꯤ ꯌꯥꯝꯅ ꯂꯨꯕ ꯈꯣꯡꯊꯥꯡꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯁꯣꯏꯈꯤꯕ ꯃꯇꯝꯗ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯗꯣ ꯀꯥꯟꯅꯗ꯭ꯔꯕ ꯑꯁꯥ ꯌꯥꯎꯗ꯭ꯔꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯠꯇ꯭ꯔꯒ ꯃꯈꯥ ꯊꯥꯕ ꯑꯣꯏꯅ ꯀꯣꯏꯕꯅ ꯐꯒꯅꯤ ꯏꯆꯦꯗꯤꯅꯦ ꯅꯉꯣꯟꯗꯒꯤ ꯆꯍꯤ 3-4 ꯁꯨꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯤ ꯅꯊꯛꯀꯤ ꯑꯍꯜꯅꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯐꯖꯕꯁꯤꯗ ꯉꯥꯎꯗꯨꯅ ꯀꯩꯁꯨ ꯈꯟꯗꯕꯩ ꯋꯥꯅꯤ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯑꯣꯜꯂꯛꯄ ꯃꯇꯝꯗꯗꯤꯅꯦ ꯏꯆꯦꯕꯨ ꯅꯪꯅ ꯃꯤꯔꯥꯏꯗꯨꯅ ꯆꯠꯈꯤꯕ ꯊꯣꯛꯂꯕꯗꯤ ꯏꯇꯥꯎ ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯅꯪꯕꯨ ꯏꯈꯨꯠ ꯄꯦꯟꯅꯁꯨ ꯐꯨꯒꯅꯤ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕꯗ ꯆꯠꯀꯅꯨ ꯆꯥꯎꯕ ꯅꯪꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯂꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯆꯤꯡꯅꯔꯤꯗꯨꯕꯣ ꯍꯣꯏ ꯑꯩ ꯅꯨꯄꯤ ꯈꯔꯗꯤ ꯆꯒꯠꯅꯩ ꯍꯥꯏꯗꯨꯅꯁꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯈ꯭ꯔꯕ꯭ꯔꯅꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯁꯥꯕꯤ ꯎꯕꯗ ꯂꯛꯅꯅꯤꯡꯕ ꯃꯁꯤꯗꯤ ꯃꯍꯧꯁꯥꯅꯤ ꯑꯗꯨ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯑꯝꯇ ꯇꯧꯈꯤꯕ ꯂꯩꯇꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝ ꯊꯥꯖꯗ꯭ꯔꯤꯗꯨꯕꯣ ꯑꯩꯅꯅꯦ ꯏꯆꯦ ꯂꯥꯏꯖꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯗꯨꯅ ꯏꯇꯥꯎ ꯑꯩ ꯃꯥꯕꯨ ꯀꯔꯤꯒꯨꯝꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯑꯣꯏꯔꯕꯁꯨ ꯇꯥꯍꯟꯕ ꯄꯥꯝꯗꯦ ꯑꯗꯨꯅ ꯁꯨꯝ ꯄꯥꯈꯠꯆꯕꯅꯤ ꯈꯥꯕꯅ ꯂꯥꯏꯖꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯅꯤꯡꯁꯤꯡꯖꯔꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯨꯁꯨꯛ ꯃꯨꯔꯕ ꯁꯝꯂꯥꯡ ꯅꯨꯡꯁꯤꯔꯕ ꯃꯤꯁꯅ ꯑꯆꯝꯕ ꯐꯅꯦꯛ ꯃꯆꯨ ꯃꯈꯣꯡꯗ ꯂꯩꯈꯣꯝ ꯏꯇꯩ ꯁꯨꯃꯥꯡꯗ ꯇꯨꯡꯒꯣꯜꯗꯒꯤ ꯉꯥ ꯍꯩꯗꯣꯛꯇꯨꯅ ꯄꯤꯛꯇꯛ ꯇꯧꯕ ꯆꯤꯝꯕꯥꯜꯗꯨꯅ ꯃꯁꯤꯡ ꯊꯤꯗꯨꯅ ꯂꯩꯔꯝꯕ ꯃꯇꯧꯗꯨ ꯎꯕꯗ
ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯏꯁꯥꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯈ꯭ꯌꯥꯎ ꯆꯣꯡ꯫ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯦꯂꯣꯏꯅ ꯂꯥꯛꯂꯒ ꯑꯩꯕꯨ ꯂꯛꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ꯫ ꯊꯦꯡꯅꯔꯛꯄ ꯂꯩꯁꯥ ꯃꯁꯤꯡ ꯀꯌꯥꯗꯒꯤ ꯃꯍꯥꯛꯅ ꯇꯣꯞ ꯇꯣꯞꯄꯤ꯫ ꯏꯁꯣꯔꯅ ꯃꯥꯁꯦ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗꯣ ꯇꯥꯛꯂꯤꯕ꯭ꯔꯥ? ꯃꯗꯨ ꯅꯠꯇ꯭ꯔꯅꯤ ꯆꯥꯎꯕ? ꯑꯩꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯗ꯭ꯔꯅꯤ ꯁꯤꯕꯣ? ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯏꯁꯧ ꯂꯥꯡꯕ ꯃꯇꯧꯗꯨꯗ꯫ ꯏꯊꯛꯀꯤ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯔꯨꯔꯦ꯫ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜ ꯇꯥꯗꯣꯏꯔꯕ? ꯆꯠꯂꯨꯍꯦ, ꯇꯨꯒꯠꯆꯩ꯫ ꯅꯪꯗꯤ ꯅꯍꯥ ꯃꯈꯩ ꯕꯥꯁꯤ ꯇꯝꯃꯨ ꯇꯝꯃꯨ ꯍꯥꯏꯔꯒ ꯀꯗꯥꯏꯗꯒꯤ ꯁꯥꯍꯤꯇ꯭ꯌꯅꯣ ꯑꯗꯨꯛ ꯌꯥꯝ ꯍꯩꯔꯝꯃꯤꯗꯨꯕꯣ? ꯑꯩꯁꯦ ꯈꯥꯕꯅꯤ ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯍꯩꯇꯕ ꯍꯥꯏꯔꯒꯕꯨ ꯕꯥꯁꯤꯁꯦ ꯁꯤꯗ ꯈꯔ ꯋꯥꯠꯄꯩ ꯋꯥꯅꯤ꯫ ꯑꯇꯩꯗꯗꯤ ꯀꯩꯅꯣꯅꯦ, ꯂꯝꯕꯥ ꯂꯩꯄꯣꯠꯇꯦꯅꯦ꯫ ꯏꯕꯨꯡꯉꯣ ꯅꯪ ꯑꯃꯀꯣ꯫ ꯑꯗꯣ ꯏꯇꯥꯎ, ꯅꯨꯄꯤ ꯑꯍꯜ ꯂꯧꯕꯁꯦ ꯏꯅꯥ ꯈꯨꯜꯂꯦꯗꯤ ꯍꯥꯏꯅꯕꯅꯦ꯫ ꯅꯣꯏꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯈꯔ ꯈꯨꯟꯗꯅ ꯂꯩꯕꯒ ꯏꯆꯦ ꯂꯥꯏꯖꯁꯦ ꯂꯧꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯈꯨꯟꯒꯗꯧꯔꯤꯅꯦ꯫ ꯈꯥꯕꯅ ꯑꯁ ꯏꯇꯥꯎ, ꯀꯣꯏꯕ ꯐꯥꯎꯕ ꯀꯣꯏꯅꯗ꯭ꯔꯤ, ꯂꯧꯅ ꯂꯩꯅꯕꯒꯤ ꯋꯥꯒ ꯌꯧꯈ꯭ꯔꯦꯅꯦ ꯅꯪꯒꯤꯗꯣ꯫ ꯍꯥꯟꯅ ꯑꯝꯇ ꯀꯣꯏꯅꯈꯤꯒꯦ, ꯅꯨꯡꯁꯤꯅꯈꯤꯒꯦ꯫ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯏꯁꯧꯗꯨꯒ ꯑꯩꯗꯤꯅꯦ ꯅꯨꯡꯁꯤ ꯍꯥꯏꯗꯧꯒ ꯇꯜꯂꯦ, ꯀꯤꯖꯩ ꯍꯥꯏꯕ ꯌꯥꯝꯅ꯫ ꯅꯨꯡꯁꯤꯔꯒ ꯀꯤꯖꯔꯗꯤ ꯅꯪꯇꯅꯦ ꯃꯥꯡꯖꯒꯗꯕ꯫ ꯏꯆꯦ ꯂꯥꯏꯖꯁꯦ ꯄꯥꯝꯃꯦ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯥꯁꯦ ꯃꯁꯤꯡ ꯌꯥꯝꯃꯕꯅꯤꯀꯣ꯫ ꯃꯌꯨꯝꯗ ꯐꯥꯎꯕ ꯃꯃꯧ ꯑꯣꯏꯖꯔꯒꯦꯅ ꯃꯃꯥꯗ ꯇꯛꯄ ꯌꯥꯝ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯦ ꯂꯥꯏꯖꯅ ꯌꯥꯗꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯣ ꯃꯥꯁꯨ ꯍꯟꯗꯛꯇꯤ ꯆꯍꯤꯁꯦ ꯃꯇꯥꯡ ꯆꯞ ꯆꯥꯔꯕꯅꯤꯅ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯅꯪꯅꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤꯅꯦ ꯁꯠ ꯁꯠ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯃꯤꯒꯤꯗ ꯑꯗꯨꯝ ꯗꯣꯡ ꯗꯣꯡ, ꯈꯪꯉꯦꯗꯅ꯫ ꯈꯥꯕꯅ ꯃꯊꯃꯣꯏ ꯃꯄꯥ ꯑꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯊꯝꯂꯒ ꯁꯨꯒꯠꯇꯨꯅ, ꯑꯁ ꯑꯗꯨꯃꯥꯏ ꯌꯥꯝ ꯍꯥꯏꯖꯤꯜꯂꯛꯀꯅꯨꯀꯣ, ꯊꯃꯣꯏꯁꯦ ꯆꯤꯛꯑꯦꯕ ꯏꯇꯥꯎ꯫ ꯆꯥꯎꯕꯅ ꯀꯔꯦꯝꯅꯅ ꯈꯥꯕꯗ ꯈꯨꯗꯨꯝꯅ ꯊꯤꯜꯂꯒ, ꯀꯗꯥꯏ ꯀꯌꯥꯝ ꯆꯤꯛꯏꯅꯣ? ꯑꯝꯇ ꯁꯦꯒꯥꯏꯔꯒ ꯌꯦꯡꯒꯦꯕ꯫ ꯑꯁ ꯏꯇꯥꯎ, ꯇꯧꯔꯛꯀꯅꯣꯕ, ꯇꯨꯀꯠꯆꯩꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ ꯈꯥꯕꯅ꯫ ꯐꯥꯒꯤ ꯅꯠꯇꯦ ꯏꯇꯥꯎ, ꯑꯩ ꯏꯆꯦ ꯂꯥꯏꯖꯁꯦ ꯅꯨꯡꯁꯤ꯫ ꯑꯩ ꯃꯥꯒꯤꯗꯃꯛꯇ ꯑꯐꯕ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯅꯪ ꯈꯔ ꯃꯇꯦꯡ ꯇꯧꯀꯣ ꯏꯇꯥꯎ꯫ ꯑꯁ ꯅꯪꯅꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯒꯕꯨ ꯀꯩꯒꯤ ꯑꯩꯅ ꯃꯇꯦꯡ ꯇꯧꯔꯣꯏꯗꯣꯏꯅꯣ? ꯑꯗꯣ ꯏꯆꯦ ꯍꯥꯏꯕꯗꯨꯃꯗꯤ ꯄꯜꯂꯨꯔꯅꯨꯗꯅ, ꯅꯪꯅ ꯂꯧꯗꯣꯏꯅꯤꯅ꯫ ꯍꯌꯦꯡ ꯅꯇꯨ ꯑꯣꯏꯔꯕꯁꯨ ꯏꯆꯦ ꯏꯆꯦꯅ ꯀꯧꯗꯣꯏꯔꯕ? ꯏꯆꯦ ꯂꯥꯏꯖꯁꯦ ꯅꯪꯉꯣꯟꯗꯒꯤ ꯍꯜꯂꯤ꯫ ꯍꯅꯨꯕꯤꯅꯤ ꯍꯥꯏꯗꯅ ꯌꯣꯟꯒꯦ ꯍꯥꯏꯔꯕ ꯃꯤꯃꯥꯡꯗ? ꯑꯁ ꯃꯉꯣꯟꯗꯗꯤ ꯏꯆꯦ ꯍꯥꯏꯅ ꯑꯃꯨꯛ ꯐꯥꯎꯕ ꯀꯧꯗ꯭ꯔꯤꯗꯨꯅꯤ ꯑꯗꯨꯅꯕꯨ꯫ ꯅꯪ ꯂꯩꯕꯁꯤꯗ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ ꯀꯩꯗꯧꯔꯒꯦ? ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ ꯂꯥꯏꯖꯗꯨ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, ꯏꯃꯥ, ꯁꯦ ꯍꯤꯗꯥꯛ ꯊꯛꯄꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯑꯩꯅ ꯐꯖꯅ ꯏꯅꯦ ꯊꯔꯣꯗ ꯍꯪꯉꯒ ꯁꯦꯝꯃꯕꯅꯤ꯫ ꯊꯕꯥ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ, ꯀꯗꯥꯏ ꯀꯗꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯛꯆꯤꯜꯂꯒ, ꯇꯨ ꯁꯤ ꯑꯣꯏꯔꯗꯤ ꯈꯔ ꯍꯩꯔꯦꯗꯅ ꯍꯤꯗꯥꯛ ꯁꯦꯝꯕ꯫ ꯑꯁ ꯉꯔꯥꯡꯒꯤ ꯅꯪꯅ ꯁꯦꯝꯂꯝꯕ ꯍꯤꯗꯥꯛꯇꯨꯗꯤ ꯀꯔꯤꯅꯣꯅꯦꯍꯦ? ꯑꯃꯨꯛꯇ ꯈꯥꯏ ꯍꯥꯏꯋꯥꯅꯤ ꯅꯪꯕꯣ꯫ ꯑꯅꯥꯕꯒꯁꯦ ꯈꯪꯍꯦꯟ ꯍꯦꯟꯖꯜꯂꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯂꯥꯏꯖꯅ ꯅꯣꯛꯂꯒ, ꯃꯤꯕꯨ ꯍꯦꯛꯇ ꯄꯣꯛꯊꯣꯔꯛꯄꯗꯒꯤ ꯍꯩꯕ꯭ꯔꯣ? ꯇꯞꯅ ꯇꯞꯅ ꯍꯩꯔꯛꯀꯗꯕꯅꯤ꯫ ꯑꯩꯗꯤ ꯌꯦꯡꯉꯨ ꯑꯅꯤꯔꯛꯇꯪ ꯇꯧꯕꯗ ꯍꯩꯔꯤꯁꯦ꯫ ꯅꯆꯥꯁꯦ ꯌꯥꯝ ꯍꯩꯇ꯭ꯔꯦ ꯏꯃꯥ꯫ ꯊꯕꯥꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯍꯩ꯫ ꯑꯗꯣ ꯏꯕꯦꯝꯃ, ꯅꯪꯕꯨ ꯆꯍꯤꯗꯣ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯂꯥꯛꯂꯤꯕ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯑꯃꯇꯪꯗꯤ ꯈꯜꯂꯨꯗꯅ꯫ ꯏꯃꯥꯅ ꯍꯛꯆꯥꯡ ꯀꯜꯂꯤꯉꯩ ꯃꯇꯤꯛ ꯆꯥꯕ ꯑꯃꯗ ꯊꯥꯖꯕꯗꯣ ꯄꯥꯝꯃꯤ꯫ ꯅꯪꯒꯤ ꯈꯪꯅꯖꯕ ꯂꯩꯔꯕꯁꯨ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧ꯫ ꯏꯃꯥ, ꯅꯪꯅ ꯑꯗꯨꯗ ꯍꯥꯏꯔ ꯂꯩ꯫ ꯑꯩꯁꯦ 23 ꯁꯨꯗ ꯉꯥꯏꯔꯤ꯫ ꯆꯍꯤ 1-2 ꯑꯗꯨꯝ ꯂꯩꯊꯕ ꯌꯥꯔꯤ꯫ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯍꯥꯊꯨꯔꯤꯗꯨꯕꯣ? ꯍꯩꯃꯥ, ꯍꯥꯊꯨꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦꯍꯦ꯫ ꯃꯤꯔꯣꯟꯒ ꯂꯩꯖꯗꯕꯅꯤꯅ ꯏꯃꯥꯅ ꯁꯨꯝ ꯏꯁꯥ ꯀꯜꯂꯤꯉꯩꯁꯤꯗ ꯄꯥꯝꯕꯒꯤ ꯋꯥꯅꯤ꯫ ꯍꯣ ꯀꯩꯁꯨ ꯄꯥꯈꯠꯀꯅꯨ, ꯑꯩ ꯁꯣꯏꯗꯅ ꯌꯨꯝ ꯄꯥꯟꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯁꯟꯅꯔꯝꯂꯒ ꯂꯥꯏꯖꯗꯨ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯕꯥꯅ, ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯁꯥꯎꯒꯟꯈ꯭ꯔ ꯄꯣꯠꯅꯤ꯫ ꯁꯣꯝꯗꯅ ꯂꯥꯏꯖꯗꯨ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡ ꯑꯗꯨꯗ ꯉꯥꯊꯔꯒ, ꯅꯣꯏꯅꯗꯤ ꯂꯨꯍꯣꯡꯉꯨ ꯂꯨꯍꯣꯡꯉꯨ ꯍꯥꯏꯔꯤꯕ, ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯣꯛꯇ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯩꯅ ꯈꯣꯏꯗꯥꯕ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯤ꯫ ꯑꯩꯅ ꯃꯤꯠ ꯌꯥꯝꯃꯨꯕꯒꯤꯁꯨ ꯅꯠꯇꯦ꯫ ꯇꯁꯦꯡꯅ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯃꯄꯥꯜꯊꯣꯡꯒꯤ ꯁꯛꯇꯝꯈꯛ ꯎꯕ ꯄꯥꯝꯂꯛꯄ ꯑꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ꯫ ꯍꯦ ꯏꯁ꯭ꯋꯔ, ꯑꯩꯅ ꯆꯍꯤ ꯌꯥꯝꯁꯜꯂꯛꯇ꯭ꯔꯤꯉꯩꯗ
ꯑꯩꯒꯤ ꯑꯣꯏꯒꯗꯕꯗꯣ ꯎꯍꯟꯕꯤꯔꯣꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯃꯃꯤꯠ ꯎꯏꯁꯤꯟꯕ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯈꯥꯕꯅ ꯃꯉꯣꯟꯗ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯤꯠꯆꯤ ꯈꯠꯆꯜꯂꯛꯄꯗꯨ ꯎꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯖ ꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯒ ꯑꯁ ꯀꯩꯅꯣ ꯌꯥꯝ ꯇꯜꯂꯦ ꯏꯁꯣꯔ ꯃꯥꯁꯨ ꯀꯔꯦꯝꯅꯔꯤ ꯃꯥꯜꯂꯦ ꯑꯉꯥꯡ ꯄꯦꯇꯋꯥꯗꯨꯕꯨ ꯑꯃꯨꯛ ꯎꯍꯟꯕꯤꯔꯦ ꯆꯪꯗ ꯆꯪꯖꯈ꯭ꯔꯒꯦ ꯇꯨꯝꯃꯨꯔꯒꯦ ꯑꯩꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯏꯁꯧ ꯈꯔ ꯂꯥꯡꯂꯝꯂꯒ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯂꯥꯏꯖꯗꯨ ꯇꯨꯡꯒꯣꯜ ꯑꯃ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯁꯤꯜꯂꯒ ꯏꯁꯩ ꯉꯪꯉꯪꯗꯨꯅ ꯇꯨꯔꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗ ꯄꯣꯏꯔꯩ ꯊꯦꯡꯅꯗꯨꯅ ꯂꯛꯅꯔꯛꯏ ꯉꯥ ꯐꯥꯕ ꯆꯠꯇꯣꯏꯔꯣ ꯐꯖꯕꯤ ꯌꯥꯜꯂꯤꯕ ꯇꯨꯡꯒꯣꯟꯁꯤꯅ ꯁꯥꯈꯤꯅꯤ ꯅꯁꯛꯅ ꯅꯁꯛ ꯐꯖꯔꯤꯕ ꯀꯣꯏꯒꯦ ꯍꯥꯏꯁꯨ ꯌꯥꯗꯦ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯕꯁꯨ ꯁꯥꯎꯏ ꯅꯠꯇꯦ ꯂꯥꯏꯖ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯔꯒ ꯂꯩꯈꯣ ꯍꯥꯏꯕꯅꯣ ꯗꯥ ꯄꯣꯏꯔꯦ ꯅꯪꯅ ꯍꯧꯖꯤꯛ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯗꯣ ꯑꯩꯒꯤꯗꯤ ꯏꯃꯥꯟꯅꯕꯤꯅꯤ ꯃꯥꯕꯨ ꯐꯖꯅ ꯂꯨꯅ ꯇꯧꯕꯤꯌꯨ ꯃꯊꯣꯡ ꯆꯥꯗꯕ ꯋꯥꯗꯣ ꯉꯥꯡꯉꯛꯑꯒ ꯏꯃꯥꯟꯅꯕꯤꯗꯨꯅ ꯇꯥꯈ꯭ꯔꯒ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯅꯅꯕ ꯇꯧꯒꯅꯨ ꯂꯥꯏꯖ ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔ ꯃꯥꯜꯂꯦ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯈꯛꯇꯅꯤ ꯐꯠꯇꯕ ꯊꯕꯛ ꯑꯃꯇ ꯅꯪꯉꯣꯟꯗ ꯇꯧꯈꯤꯕ ꯂꯩꯇꯦ ꯇꯧꯒꯦ ꯍꯥꯏꯅꯁꯨ ꯈꯟꯗ꯭ꯔꯤ ꯑꯗꯨꯒ ꯑꯩꯅ ꯃꯥꯕꯨ ꯀꯣꯏꯔꯤꯁꯤꯗꯤ ꯅꯪꯒ ꯅꯛꯁꯤꯟꯅꯕ ꯌꯥꯅꯅꯕ ꯀꯣꯏꯈꯤꯕꯅꯤ ꯇꯁꯦꯡꯕꯗꯤ ꯂꯥꯏꯖ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩ ꯍꯧꯖꯤꯛ ꯃꯥꯒ ꯀꯥꯏꯅ ꯊꯣꯛꯄ ꯉꯝꯒꯅꯤ ꯗꯥ ꯄꯣꯏꯔꯦ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯨ ꯆꯠꯂꯨ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯒꯤꯗꯨꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯅꯐꯝꯗ ꯀꯩꯁꯨ ꯂꯩꯇꯕ ꯑꯃꯒꯨꯝꯅ ꯂꯧꯕꯒꯤꯅꯤ ꯑꯩꯉꯣꯟꯗꯁꯨ ꯇꯧꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯦ ꯑꯩꯒꯤ ꯃꯄꯥꯟꯊꯣꯡꯒꯤ ꯁꯛꯇꯝ ꯌꯦꯡꯂꯒ ꯑꯄꯥꯝꯕ ꯄꯣꯛꯂꯒ ꯅꯨꯡꯁꯤꯕꯗꯣ ꯑꯩꯗꯤ ꯄꯥꯝꯗꯦ ꯊꯃꯣꯏꯗꯨꯅꯤ ꯃꯔꯨꯗꯤ ꯑꯩꯉꯣꯟꯗꯒꯤ ꯑꯍꯦꯟꯕ ꯑꯃ ꯂꯥꯛꯄꯗ ꯁꯣꯏꯗꯅ ꯅꯪꯗꯤ ꯆꯠꯈꯤꯅꯤ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯑꯣꯏꯔꯕꯗꯤ ꯏꯃꯥꯟꯅꯕꯤꯗꯨ ꯉꯜꯂꯤꯉꯩꯗ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯃꯥꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯒꯦ ꯈꯟꯒꯅꯨ ꯄꯣꯏꯔꯩꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯅꯃꯥꯟꯅꯕꯤꯗꯨ ꯊꯃꯣꯏ ꯀꯥꯏꯍꯟꯅꯤꯡꯗ꯭ꯔꯗꯤ ꯅꯪ ꯑꯩꯒꯤ ꯇꯥꯂꯣꯏꯕꯗ ꯌꯥꯎ ꯂꯥꯏꯖ ꯃꯈꯨꯠꯇꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯣꯏꯕꯅ ꯀꯩꯁꯨ ꯀꯥꯟꯅꯔꯝꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯈꯥꯕꯅ ꯄꯣꯏꯔꯩꯒꯤ ꯃꯊꯨꯟ ꯑꯗꯨꯗ ꯀꯥꯎꯔꯒ ꯃꯤ ꯎꯁꯤꯠꯇꯕ ꯅꯆꯦ ꯅꯆꯦ ꯂꯩꯇꯕ꯭ꯔꯣ ꯅꯍꯥꯛꯀꯤ ꯄꯣꯏꯔꯩꯅ ꯁꯨꯒꯠꯂꯒ ꯑꯁ ꯁꯤꯗꯤ ꯃꯄꯥꯟꯒ ꯊꯣꯛꯄ ꯌꯥꯗꯧ ꯃꯥꯟꯗꯦ ꯍꯦ ꯑꯉꯥꯡ ꯀꯩꯅꯣ ꯈꯔ ꯇꯞꯅ ꯀꯥꯎ ꯌꯥꯗ꯭ꯔꯣ ꯍꯦꯟꯃꯟꯗ꯭ꯔꯣ ꯈꯥꯕꯅ ꯈꯨꯗꯣꯝꯕꯤꯗꯨ ꯎꯠꯂꯒ ꯄꯣꯏꯔꯩꯒꯤ ꯃꯃꯥꯏ ꯃꯄꯥ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯇꯞꯅ ꯑꯣꯏ ꯅꯪꯅ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯅ ꯎꯖꯕꯩ ꯋꯥꯅꯤ ꯋꯥꯈꯜꯗꯗꯤꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯇꯥꯒꯗꯕ ꯅꯠꯇꯦ ꯉꯁꯤꯗꯒꯤ ꯃꯉꯣꯟꯗ ꯐꯤꯖꯤꯅ ꯐꯥꯎꯕꯗ ꯊꯦꯡꯕ ꯌꯥꯔꯣꯏ ꯃꯥꯒꯤꯗꯃꯛꯇ ꯑꯩ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯂꯩ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯖꯤꯜꯂꯨ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯉꯣꯟꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯒꯦ ꯅꯤꯡꯂꯝꯕ ꯊꯣꯛꯂꯕꯗꯤꯅꯦ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯏꯁꯤꯡ ꯆꯥꯐꯝ ꯍꯣꯟꯒꯗꯕꯅꯤ ꯈꯪ ꯄꯣꯏꯔꯩ ꯌꯥꯝ ꯀꯤꯅ ꯍꯣꯏ ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯦ ꯑꯗꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯅꯍꯥ ꯃꯈꯩꯗꯤ ꯎꯗꯦ ꯑꯩꯔꯣ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕ ꯈꯥꯕꯅꯤ ꯈꯥꯕ ꯆꯠꯆꯍꯧꯔꯒꯦ ꯅꯁꯛꯇꯣ ꯎꯕꯗ ꯑꯩ ꯃꯤꯍꯨꯟ ꯂꯦꯞꯀꯦ ꯇꯧꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯨꯟ ꯊꯥꯡꯒꯠꯇꯨꯅ ꯄꯣꯏꯔꯩ ꯆꯦꯟꯈꯤꯔꯝꯃꯤ ꯈꯥꯕꯅ ꯃꯌꯥꯗꯨ ꯍꯤꯒꯠꯂꯒ ꯃꯥꯅ ꯂꯥꯏꯖ ꯀꯟꯕꯤꯔꯦ ꯃꯇꯥꯒꯨꯝꯅ ꯁꯛ ꯌꯥꯝ ꯀꯥꯛꯅ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯂꯥꯏꯖꯗꯤ ꯊꯧꯁꯥꯗꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨꯗ ꯈꯥꯕꯅ ꯑꯌꯥ ꯊꯥꯒꯠꯄꯤꯔꯝꯗꯤꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯂꯝꯃꯤ ꯌꯥꯝ ꯄꯣꯡꯉꯤꯀꯣ ꯂꯥꯏꯖ ꯃꯃꯤꯠ ꯐꯩꯔꯞꯅ ꯈꯥꯕꯗ ꯌꯦꯡꯂꯛꯏ ꯋꯥꯗꯤ ꯉꯥꯡꯂꯝꯗꯦ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯇꯨꯔꯦꯜ ꯌꯧꯁꯜꯂꯛꯂꯕ ꯐꯥꯎꯕ ꯈꯥꯕꯗꯨ ꯏꯟꯅꯕ ꯂꯦꯞꯇꯕ ꯑꯗꯨꯗ ꯂꯥꯏꯖ ꯁꯥꯎꯔꯥꯡꯅꯅ ꯍꯦ ꯑꯉꯥꯡ ꯑꯩ ꯉꯥ ꯐꯥꯕꯅꯤ ꯆꯠꯂꯤꯁꯦ ꯇꯨꯔꯦꯜ ꯌꯧꯔꯦ ꯅꯌꯨꯝ ꯍꯟꯈ꯭ꯔꯣ ꯑꯦ ꯂꯣꯟ ꯊꯣꯛꯄꯩꯔꯦ ꯑꯩꯗꯤ ꯐꯣꯠꯆꯤꯟꯈ꯭ꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯀꯌꯥꯗ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗ꯭ꯔꯤꯕ ꯑꯉꯥꯡꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥ ꯐꯥꯅꯅꯕ ꯂꯣꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯔꯒ ꯆꯠꯂꯣꯃꯤ ꯅꯪꯕꯣ ꯍꯜꯂꯣꯃꯤ ꯇꯨꯔꯦꯜ ꯃꯅꯥꯛꯁꯤꯗ ꯑꯩ ꯈꯛꯇꯅꯤ ꯂꯩꯔꯤꯁꯦ ꯃꯤꯅ ꯎꯈ꯭ꯔꯒ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯈꯥꯕꯁꯨ ꯊꯧꯁꯥꯗꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯝꯊꯔꯒ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯄꯥꯁꯤ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯈꯟꯅꯤꯡ ꯈꯟꯖꯧ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯅꯤ ꯊꯃꯣꯏ ꯁꯦꯡꯅꯔ ꯂꯣꯏꯔꯦ ꯅꯪꯁꯨ ꯉꯥ ꯐꯥꯐꯝ ꯊꯣꯛꯄ ꯐꯥꯎ ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯏꯪꯅ ꯆꯤꯛꯅ ꯄꯥꯁꯤ ꯈꯣꯡꯕꯁꯦ ꯇꯝꯕ ꯂꯥꯛꯏꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯁꯨꯔ ꯇꯥꯗꯕ ꯃꯈꯩ ꯄꯥꯁꯤꯗꯨ ꯈꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯖꯅ ꯃꯆꯤꯟ ꯑꯗꯨ ꯁꯨꯛꯇꯣꯛꯂꯒ ꯅꯪꯅ ꯑꯩꯁꯦ ꯀꯟꯕꯤꯔꯦ ꯀꯥꯏꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯎꯠꯀꯗꯕ ꯂꯩꯇꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜꯗꯨꯗ ꯀꯨꯝꯊꯗꯨꯅ ꯉꯥ ꯐꯥꯕ ꯍꯧꯔꯝꯃꯤ ꯈꯥꯕꯗꯤ ꯆꯤꯟꯅ ꯑꯃ ꯃꯤꯠꯅ ꯑꯃ ꯂꯥꯏꯖꯗ ꯊꯝꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯕꯥꯁꯤꯗꯨ ꯈꯣꯡꯂꯒ ꯂꯩꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯏꯖ ꯁꯥꯎꯔꯥꯡꯅꯅ ꯅꯪꯒꯤ ꯕꯥꯁꯤ ꯃꯈꯣꯜꯗꯣ ꯅꯥꯞ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯉꯥꯒ ꯑꯝꯇ ꯂꯥꯛꯇ꯭ꯔꯦ ꯈꯥꯕꯅ ꯃꯃꯤꯠꯇꯨ ꯂꯪꯈꯠꯂꯒ ꯑꯦ ꯀꯩꯅꯣ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤꯅ ꯅꯪꯅ ꯉꯥ ꯐꯥꯖꯗ꯭ꯔꯒ
ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯤꯗ ꯇꯥꯏꯅꯕ ꯌꯥꯕ꯭ꯔꯣ? ꯌꯥꯝ ꯊꯨꯅ ꯑꯝꯇ ꯅꯌꯨꯝ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯁ꯭ꯋꯥꯏꯗ ꯂꯩꯔꯅꯨ, ꯗꯥꯎ ꯊꯨꯝ ꯌꯥꯔꯔꯣꯏ꯫ ꯈꯥꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯕꯒꯨꯝꯅ ꯄꯥꯈꯠꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯖꯗꯤ ꯁꯦꯔꯥꯟꯅꯅ ꯈꯟꯗꯨꯅ ꯄꯥꯈꯠꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯥꯕꯅ ꯂꯥꯏꯖꯕꯨ ꯅꯥꯀꯟꯗ ꯏꯟꯊꯣꯛꯂꯒ ꯃꯥꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯑꯁꯪꯕ ꯃꯆꯨꯒꯤ ꯂꯤꯟ ꯑꯗꯨ ꯃꯉꯛꯁꯝ ꯑꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ, "ꯇꯁ, ꯀꯝꯗꯧꯏ? ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯁꯤꯡꯕ ꯍꯦꯜꯂꯤ ꯈꯜꯂꯤꯔꯕ?" ꯂꯤꯟꯗꯣ ꯎꯕꯗ ꯂꯥꯏꯖꯗ ꯀꯤꯕꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯒ, "ꯑꯝꯇ ꯍꯧꯗꯣꯛꯈꯣ, ꯎꯕꯗ ꯑꯩ ꯌꯥꯝ ꯀꯤꯔꯦꯕ." ꯈꯥꯕ ꯀꯔꯦꯝꯅꯅ, "ꯏꯁꯧꯅ ꯂꯥꯡꯉꯤꯕ, ꯀꯤꯅ ꯀꯤꯒꯜꯂꯤꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯟ ꯑꯗꯨ 3-4ꯔꯛ ꯃꯈꯨꯠ ꯑꯗꯨꯅ ꯁꯥꯄꯨ ꯀꯟꯅ ꯎꯪꯂꯕ ꯃꯇꯨꯡꯗ ꯂꯥꯛꯇꯅ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯂꯪꯈꯤꯔꯝꯃꯤ꯫ ꯂꯥꯏꯖ ꯁꯣꯔ ꯑꯗꯨ ꯐꯥꯊꯔꯒ, "ꯆꯤꯛꯇꯅ ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ." ꯈꯥꯕꯅ ꯀꯔꯦꯝꯅꯅ, "ꯑꯗꯨꯅꯦ, ꯂꯥꯏꯁꯤꯁꯨ ꯑꯩꯁꯦ ꯃꯇꯥꯡ ꯆꯥꯅ ꯍꯦꯛ ꯊꯦꯡꯅꯍꯜꯂꯦ꯫ ꯑꯩꯅ ꯉꯁꯤ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ ꯀꯔꯤ ꯊꯣꯛꯑꯝꯒꯅꯤ? ꯍꯦ ꯁꯛꯇꯥ ꯊꯤ, ꯌꯥꯝ ꯑꯍꯦꯄꯥ ꯁꯥꯔꯛꯀꯅꯨ꯫ ꯅꯪ ꯂꯥꯛꯄꯒꯤꯅꯤ ꯂꯤꯟꯁꯤꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯤꯁꯦ꯫ ꯏꯁ, ꯃꯤ ꯀꯟꯕꯤꯔꯦ, ꯅꯪꯉꯣꯟꯗ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯎꯠꯂꯛꯑꯅꯤꯍꯦ꯫ ꯑꯣꯏ ꯑꯉꯥꯡ, ꯅꯄꯨꯟꯁꯤꯗ ꯈꯜꯂꯨꯅꯨꯀꯣ." "ꯍꯦꯔꯥ, ꯑꯗꯨꯐꯥꯎꯗꯤ ꯍꯥꯏꯅꯨꯗ. ꯑꯩꯉꯣꯟꯗ ꯗꯗꯥ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯗꯧꯕ ꯀꯨꯏꯗ꯭ꯔꯕꯅꯤ." "ꯍꯩꯃꯥ, ꯅꯪꯗꯤ ꯌꯥꯝ ꯄꯛꯇꯦꯅ. ꯀꯩ ꯆꯥꯒꯦ, ꯑꯗꯨꯛ ꯌꯥꯝ ꯔꯥꯁꯤ ꯌꯥꯎꯗ꯭ꯔꯤꯗꯨꯕꯣ?" "ꯑꯩꯔꯣ? ꯀꯩꯁꯨ ꯆꯥꯗꯦꯗ. ꯅꯣꯏꯅ ꯆꯥꯕꯗꯣ ꯑꯩ ꯑꯗꯨꯝ ꯆꯥꯏ ꯀꯩꯅꯣ." "ꯆꯠꯂꯨꯃꯦ ꯑꯉꯥꯡ ꯅꯪꯕꯣ. ꯑꯩ ꯉꯁꯤꯒꯤꯅꯦ ꯉꯥ ꯑꯝꯇ ꯐꯥꯗ꯭ꯔꯤ. ꯀꯩꯊꯦꯜꯗ ꯌꯣꯟꯕꯒꯤ ꯄꯨꯒꯗꯕꯅꯦ. ꯊꯦꯡꯈ꯭ꯔꯅꯤꯌꯦ, ꯌꯦꯜꯂꯛꯀꯅꯨꯀꯣ." "ꯀꯩꯅꯣꯃꯦ ꯅꯨꯡꯁꯤꯕꯤ, ꯑꯩ ꯅꯉꯣꯟꯗ ꯌꯦꯠꯈꯤꯕ ꯂꯩꯇꯦ. ꯑꯩꯁꯨ ꯕꯥꯁꯤ ꯈꯣꯡꯖꯕꯅꯤ." ꯂꯥꯏꯖꯅ ꯋꯥ ꯃꯈꯥ ꯇꯥꯔꯨꯕꯗ ꯑꯣꯏꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯈꯥꯕꯁꯨ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯑꯗꯨꯗ ꯍꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯐꯝꯗꯨꯅ ꯕꯥꯁꯤ ꯈꯣꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯈꯥꯕꯒꯤ ꯕꯥꯁꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯈꯔ ꯁꯨꯔ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯤꯔꯤꯕ ꯅꯥꯃꯤꯁꯨ ꯏꯔꯥꯡ ꯍꯧꯔꯛꯄꯒꯨꯝꯅ ꯂꯥꯏꯖꯗ ꯀꯔꯦꯝꯅꯗꯨꯅ ꯍꯨꯝꯖꯤꯜꯂꯛꯏ꯫ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯉꯥꯗꯨ ꯐꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯈꯥꯕꯅ, "ꯐꯥꯒꯤ ꯅꯠꯇꯦ ꯏꯇꯥꯎ. ꯑꯩꯅꯦ ꯃꯉꯣꯟꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯈꯪꯍꯟꯕ ꯌꯥꯕ ꯈꯪꯍꯜꯂꯕꯅꯤ. ꯑꯗꯣ ꯈꯪꯁꯤꯟꯅꯗꯗꯨꯅ ꯑꯗꯨꯝ ꯂꯩ. ꯑꯩ ꯑꯁꯦꯡꯕꯃꯛꯀꯤ ꯅꯨꯡꯁꯤ ꯍꯥꯏꯔꯕꯁꯨ ꯃꯥꯗꯤ ꯐꯥꯒꯤ ꯑꯣꯏꯅ ꯈꯜꯂꯒ ꯂꯩꯔꯦ ꯍꯥꯏꯕ. ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯋꯥꯟꯊꯕ ꯅꯠꯇ꯭ꯔꯒ ꯇꯨꯝꯅꯕ ꯍꯤꯗꯥꯛ ꯄꯤꯖꯔꯒ ꯐꯥꯔꯁꯤꯔꯥ ꯍꯥꯏꯕ ꯐꯥꯎꯕ ꯈꯜꯂꯕꯅꯤ." "ꯑꯁ, ꯑꯗꯨ ꯐꯥꯎꯕꯒꯤ ꯋꯥꯈꯜ ꯌꯧꯅ ꯅꯨꯡꯁꯤꯔꯕꯅꯤꯅꯦ ꯍꯥ? ꯅꯨꯡꯉꯥꯏꯔꯤ ꯋꯥꯔꯤꯁꯦ꯫ ꯏꯆꯦ ꯂꯥꯏꯖꯁꯨ ꯅꯪꯕꯨ ꯅꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯑꯉꯥꯡ ꯃꯆꯥ ꯅꯧꯄꯥ ꯑꯣꯏꯅ ꯎꯔꯕ꯭ꯔꯥ? ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯝꯃꯤ꯫ ꯈꯥꯕꯁꯨ ꯁꯥꯎꯔꯥꯡꯅꯅ ꯆꯥꯎꯕꯒꯤ ꯂꯨꯈꯝ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯒ, "ꯅꯣꯛꯈꯗꯅ. ꯑꯁ, ꯅꯥꯏꯍꯦ, ꯀꯔꯤꯅꯣ?" ꯇꯟꯖꯥꯗꯨꯗ ꯂꯥꯏꯖꯗꯨ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯒ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯈꯤꯕ ꯎꯕꯗ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯈꯥꯕꯗꯨ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯅ, "ꯍꯦ ꯑꯉꯥꯡ, ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯑꯕꯣ?" "ꯆꯥꯔꯦ." ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯂꯒ, "ꯅꯪꯕꯨ ꯉꯁꯤ ꯐꯥꯎꯕ ꯍꯦꯛ ꯂꯣꯏꯅꯔꯛꯄꯁꯤꯗ ꯑꯩꯉꯣꯟꯗ ꯏꯆꯦ ꯍꯥꯏꯅ ꯑꯝꯇꯁꯨ ꯀꯧꯗꯦ. ꯑꯩꯉꯣꯟꯗ ꯕꯦꯕꯥꯔ ꯈꯔꯁꯨ ꯎꯠꯂꯨ ꯀꯩꯗꯧꯔꯒꯦ?" ꯈꯥꯕ ꯃꯆꯤꯟ ꯇꯨꯝꯊꯣꯛꯂꯒ, "ꯌꯥꯗ ꯇꯧꯏꯅꯤ. ꯏꯆꯦ ꯀꯧꯗ꯭ꯔꯕꯁꯨ ꯅꯉꯣꯟꯗ ꯑꯀꯥꯏꯕ ꯊꯕꯛ ꯑꯃꯗꯗꯤ ꯇꯧꯈꯤꯗ꯭ꯔꯤꯅ ꯀꯩꯅꯣ?" ꯂꯥꯏꯖꯅ ꯁꯅꯥꯕꯨꯟ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯌꯦꯞꯂꯒ, "ꯍꯣꯏꯗ ꯍꯣꯏꯗ, ꯏꯄ꯭ꯋꯥ ꯑꯉꯥꯎꯕꯅꯤꯅ ꯐꯔꯒ ꯂꯣꯏꯔꯦꯗ ꯏꯆꯦ ꯀꯧꯗ꯭ꯔꯕꯁꯨ." ꯈꯥꯕꯅ, "ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ?" "ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯦ?" "ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ." "ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯀꯩꯅꯣ, ꯃꯆꯦꯗ ꯃꯅꯥꯎꯅ ꯅꯨꯡꯁꯤꯕꯕꯨ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯅꯨꯡꯁꯤꯒꯗꯕꯅꯤ ꯀꯩꯅꯣ." "ꯑꯁ, ꯑꯗꯨ ꯅꯠꯇꯦꯕ. ꯑꯗꯨꯒꯤ ꯈꯨꯅꯤꯡꯁꯗꯨ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯁꯦ." ꯂꯥꯏꯖ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ, "ꯑꯗꯨꯗꯤ ꯀꯔꯝꯕꯅꯣ ꯍꯥꯏꯁꯦ?" "ꯑꯁ, ꯑꯃꯗꯣ." "ꯑꯃ ꯍꯥꯏꯗꯤ?" "ꯑꯃꯗꯣ ꯍꯦ." "ꯀꯩꯅꯣꯃꯦ ꯑꯃꯗꯣꯕꯣ?" ꯈꯥꯕ ꯏ ꯀꯥꯔꯛꯂꯦ꯫ ꯂꯥꯏꯖꯒꯤ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯕ ꯃꯑꯣꯡꯗꯨꯗ ꯀꯟꯊꯤ ꯊꯣꯛꯄ ꯃꯈꯩ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯎꯁꯜꯂꯝꯂꯕ ꯃꯇꯨꯡꯗ, "ꯇꯣꯛꯑꯣ ꯌꯥꯔꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯥꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯇꯧ ꯑꯗꯨꯗ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯈꯥꯕꯅ ꯁꯥꯎꯔꯒ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯆꯥꯎꯕꯅ ꯑꯃꯨꯛ ꯃꯩꯊꯛꯇ ꯊꯥꯡꯒꯠꯄꯤꯔꯝꯃꯤ꯫ "ꯀꯩꯅꯣ ꯍꯤꯡꯆꯥꯕ ꯃꯥꯡꯈꯩ ꯊꯣꯔꯛꯏꯁꯤꯅ? ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯀꯥꯏꯅ ꯀꯧꯕꯤꯔꯛꯑꯕꯣ? ꯅꯪꯗ ꯍꯥꯠꯂꯒꯦ ꯈꯪꯅꯤ." ꯆꯥꯎꯕꯁꯨ ꯈꯥꯕꯒꯤ ꯃꯇꯧꯗꯨꯗ ꯀꯤꯗꯨꯅ ꯍꯣꯠꯇꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯈꯥꯕꯁꯨ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯅꯤ꯫ ꯂꯥꯏꯖꯅ ꯒꯝꯂꯥ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯅꯤꯡꯊꯤꯗꯨ ꯂꯥꯛꯄ ꯎꯕꯗ, "ꯑꯩꯗꯤ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯂꯥꯛꯑꯝꯗꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯃꯤꯅꯤ." ꯅꯤꯡꯊꯤꯅ ꯃꯃꯥꯏꯗ ꯇꯩꯔꯤꯕ ꯍꯨꯃꯥꯡꯗꯨ ꯇꯩꯊꯣꯛꯂꯒ, "ꯌꯥꯗꯗꯣꯏꯅꯤꯅꯦ ꯅꯪꯕꯣ. ꯅꯣꯏ ꯑꯃꯗꯨꯅ ꯌꯥꯝ ꯁꯥꯎꯔꯕ꯭ꯔꯕ?
Nahan da tombaga cheng lobo chapminaruba gi. Khambal yam chawi. Ningthina no fet tawraga. Hoi, madi soidana paithokdana leiramani. Ada aina ne sengna wado haibadagidi sauba phare. Ado Laiza, nangina kamdau seba. Kaino kamdau sebo. Yari be makhangsina daba tawrano. Khabase nangonagi na khata boy jarabusu ahalamana chenga daba magul lo yawi. Mangonda awat pamta laite. Kaigino nangna mana nangbu thamoisina nungsi haiduna hanjin haira phawba karimnari duba. Nang phatmande ko angangdo handang mara machi ungduna leirabani. Ningthi aisu kai haigadabano khangdre. Angang oijaduna ngahaki oiba apamadugi haizaribani. Tung koina chanaba kaisu yaroi. Aidi magi mathaki ahalni ai madu pamde. Aibu tasenga nungsibigadaba thamoi sengbudo pame. Laiza nangna khangdabam leiri. Khabase nangbu mapan thonggi saktam yenglaga khudakta nungsiba phawkiba nate haibase. Aina magi wangang aduda khangba ngame. Thamoi nungdagi thorakpa wahaisiga saktam yenglaga ngang thorakpa wahaisiga kaidongnungda khakmanaba ngamloi. Khabana nafamna nungsi phongdoraklibada asengbani tasengbani. Angang amana hairakpani haiduna karimna bigano Laiza. Laiza na thausadana momon noklaga. As ningthi yari do kaidorage. Aina mabu adu hantana khanbei wasunati. Mana karigumba aingondagi halamba thoklabadi khanaba yabani. Ado mana ikha thaba oirambasida ai mabu kaya thazaba yawphate. Madi anganggi wakhalni. Apambada piyu. Pamdragana hayengwai khundokpirakpa matamda. Aigidi ima khaktani. Mimangda yonbada aidi pamdi. Ningthi sor sangna hundoklaga. O khangdreda amana nungsi maichakna basi khongnaga leli. Aduga nangna angangnina thausabidi. Ai kari mateng pangduno khangdre. Nungdambana kari tamlambano haibado yengba tabani. Ho aduni yengba tabani. Tanjaduda khaba sauna. Karigi nungdamba. Khonjeldu tabada khabada ani adu ngakna yengthorai Laijana. Khaba. Khaba mapi taba makai kapngang tawraga. Aise nangondagi makha tabani haiduna aduk yamna karimnaribadu kaigino. Aina thamoi sengna nafamda nungsini sik hairaba phawbada. Nangna angang machana haibagumna lauriba kaino. Ngasi phawbada ai kanamdagi maramda pi marik ama phawba takiba leite. Adubu nangna maram oiraga ngasidi laimai asida pi masing thingamdana takre. Laiza aibu thaksiga sinaidi haiduna waraugan. Ai nangi mita angang oina ujarabasu. Aigi wahai adudi mapung pharaba pakhang amadagi hena marau leibani. Aigi thamoi masak khangriba kaigino. Nangna thazaba ngamnanaba aina mangsida siyu hairo. Wadu tabada Laiza nungaitana. Khaba. Asi haiduna wangangi hek tawbaga imungdagi thabadu no fetawna thoraklaga kuba khurai. Mamagi mataw aduda ngakna mayam adu thabarumda loina yengnarai. Chawbana khabagi manakong mayada tapna. Itaw, ase che Laizagi mamani. Khaba mamani hairakpaduda pakhana mamit adu langkhalaga thabada yenglaklammi. Kari hairakadabano haiduna mapungling adu chakpa horakle. Masado kibana makhong adu lepa ngamdraduna mafam adudagi chakhidanaba haiduna leithokduna chatke tawba matam aduda thabana khonjel wangna. Hai, nupa macha, kadaidano nahakna chake tawribase? Asuk tamthiba sathiba wahai hairamlaga taraina chatpa yagani khanbra. Khabana makutlo naraga nungaitana. Imagumlabe nachaibu warobigano. Aina ngasi phawba Laizada iche haina amuk phawba kawkhide. Madugi maramdi aina mabu aigi taloi ogini haina khankibanani. Iche mingtholado hapningdabagini. Masigidamakta warobigano. Ai ngasigidi maithiri. Mafam asi thadoktuna ai chakhragi. Mayamdo khabagi thamoi kaiba mataw adu ubada nungaitana yengduna leinarami. Khabagi matawduda Laizasu karino khangdaba awaba madi phawzarami. Thabana khabagi manakta changsilaklaga. Chatke hairabasu. Ichanupi asigi khudang asi paiduna puduna chapminagadabani. Thabagi itha thazadana ngangthorakliba wangang aduda khaba thazaba ngamdaduna mamit adu chaphu lauthoklaga yenglai. Chawba amadi ningthido momon nokjarai. Ningthina Laijagi makhut adu chingduna purai khabada paihali aduga. Wa makha tarano. Chalo. Imana ayaba pirabani. Khaba su tanja adu manghalaroi matagumna hanna fawba yengdana. Kaisu hairamdana Laijagi makhut adu chingduna chatkirami. Makhoi anigi mataw yenglaga ahum adu yengladuna nokmina hawi. Somdana sumleptana lakpana lamhang yorakpa mapa aduda Laijana. Yare he khar chingadi. Nangna nakalapto sangbanina nangna chingaga chapado. Aidi chelaga pubuga chapmanari.
ꯈꯨꯗꯥꯡꯒꯗꯣ ꯏ ꯑꯁꯤꯕ ꯆꯪꯗꯣꯔꯦ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯗꯣ ꯀꯩꯒꯤꯅꯣ ꯊꯥꯗꯣꯛꯑꯣ ꯑꯗꯨꯕꯨ ꯈꯥꯕꯗꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯠꯂꯝꯕꯗꯒꯤ ꯍꯣꯟꯖꯜꯍꯧꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯂꯥꯏꯖ ꯉꯛꯅ ꯑꯦ ꯀꯩꯗꯧꯔꯒꯦ ꯈꯥꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯨꯝꯅ ꯀꯞꯂꯒ ꯉꯁꯤꯁꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯒꯅꯤ ꯈꯜꯂꯨꯕꯗ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯤꯡꯕ ꯌꯥꯗꯅ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯊꯣꯔꯛꯏ ꯂꯥꯏꯖꯗꯤ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯀꯩꯅꯣ ꯑꯩꯕꯨ ꯍꯅꯨꯊꯪꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯁꯦꯟꯅꯗꯧꯔꯕꯣ ꯈꯥꯕꯅ ꯀꯞꯉꯥꯡ ꯇꯧꯔꯒ ꯑꯉꯥꯡ ꯍꯥꯏꯒꯅꯨ ꯗꯗꯥ ꯀꯧꯔꯨ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯑꯩꯁꯦ ꯅꯧꯄꯥ ꯑꯣꯏꯅ ꯎꯕꯗꯣ ꯅꯪ ꯄꯥꯝꯕ꯭ꯔꯣ ꯂꯥꯏꯖ ꯅꯣꯛꯂꯒ ꯑꯣꯏꯃ ꯑꯩ ꯁꯤꯔꯦꯗ ꯂꯨꯍꯣꯡꯉꯒ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯉꯥꯡ ꯁꯦꯟꯅꯕ ꯆꯠꯇꯣꯏꯔꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯌꯥ ꯑꯃꯨꯛꯀꯁꯨ ꯑꯉꯥꯡ ꯍꯥꯏꯔꯤ ꯗꯗꯥ ꯀꯧ ꯍꯥꯏꯔꯒ ꯂꯥꯏꯖ ꯈꯥꯕꯒꯤ ꯃꯅꯥꯇꯣꯟꯗꯨꯗ ꯅꯨꯡꯁꯤꯅ ꯁꯤꯛꯄꯤꯔꯒ ꯍꯣ ꯗꯗꯥ ꯅꯨꯡꯁꯤꯕꯧ ꯋꯥꯗꯨ ꯇꯥꯕꯗ ꯈꯥꯕꯗꯨ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯍꯥꯏꯊꯈꯤꯔꯝꯃꯤ ꯂꯥꯏꯖ ꯄꯥꯈꯠꯅ ꯑꯌꯥ ꯀꯩꯗꯧꯔꯒꯦ ꯁꯤ ꯈꯥꯕ ꯀꯩꯗꯧꯔꯒꯦꯕ ꯋꯥꯈꯜ ꯇꯥꯔꯕꯣ ꯅꯪꯕꯣ ꯀꯩꯗꯧꯔꯒꯦꯃꯤ ꯅꯪꯕꯣ ꯑꯁ ꯂꯝꯍꯥꯡꯁꯤꯗ ꯀꯅꯥꯝꯇꯁꯨ ꯂꯩꯕ ꯎꯗꯦꯅꯦ ꯇꯧꯔꯤꯁꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯈꯥꯕꯅ ꯂꯥꯏꯖꯕꯨ ꯀꯣꯟꯁꯤꯜꯂꯒ ꯑꯃꯨꯛꯀ ꯀꯧꯔꯣꯁꯦ ꯑꯩ ꯊꯃꯣꯏꯁꯦ ꯈꯥꯏꯔꯤ ꯂꯥꯏꯖꯅ ꯃꯆꯤꯟ ꯊꯤꯔꯒ ꯃꯤꯅꯥꯏꯁꯤꯗꯤ ꯑꯁꯨꯛ ꯌꯥꯝ ꯈꯠꯄ ꯑꯩꯅꯗꯤ ꯁꯣꯝꯗ ꯄꯥꯈꯠꯇꯅ ꯇꯧꯔꯤ ꯑꯗꯨꯒ ꯀꯔꯤ ꯃꯤꯅꯥꯏꯗꯤ ꯀꯔꯤ ꯑꯩꯁꯦ ꯅꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯃꯁꯦ ꯂꯝ ꯌꯥꯝ ꯍꯦꯟꯗꯣꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯒꯤ ꯃꯁꯝꯗꯨ ꯅꯩꯊꯠꯂꯒ ꯐꯥꯍꯜꯂꯝꯃꯤ ꯂꯥꯏꯖꯅꯁꯨ ꯁꯥꯎꯅ ꯈꯥꯕꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯗꯠꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯃꯗꯤ ꯈꯥꯕꯗꯣ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯦꯜꯂꯒ ꯅꯥꯀꯜ ꯑꯅꯤꯔꯣꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯌꯥꯅꯔꯒ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ